ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩ ꯃꯁꯤꯖ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯥꯔꯕꯤꯟ ꯁꯣꯔꯣꯈꯥꯏꯕꯝ꯫ ꯈꯨꯜ ꯑꯃꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯈꯜꯂꯒ ꯊꯥꯖ ꯃꯥꯕꯨ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤ꯫ ꯊꯥꯖꯅ ꯂꯩꯁꯅꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯏ꯫ ꯌꯨꯝꯒꯤ ꯑꯔꯩꯕ ꯊꯕꯛ ꯄꯨꯝꯕ ꯂꯩꯁꯅꯥ ꯃꯥꯕꯨ ꯇꯧꯍꯜꯂꯤ꯫ ꯂꯩꯁꯅꯥ ꯅꯣꯡꯃꯇ ꯃꯃꯥꯇꯣꯟꯗ ꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯗꯦ꯫ ꯃꯃꯥꯇꯣꯟꯅ ꯇꯧ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯅꯕ ꯇꯧꯏ꯫ ꯅꯣꯡꯃ ꯂꯩꯁꯅꯥ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯦ꯫ ꯏꯁꯤꯡꯗꯨ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯇꯩꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯃꯥꯇꯣꯟ ꯊꯥꯖ ꯍꯀꯥꯝ ꯂꯥꯎꯅ ꯆꯟꯗꯨꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯂꯩꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯏꯃꯥꯇꯣꯟ, ꯍꯧꯒꯠꯂꯨꯁꯦ, ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯏꯁꯤꯡ ꯈꯔ ꯍꯩꯗꯣꯛꯈ꯭ꯔꯦ"꯫ ꯊꯥꯖ ꯁꯥꯎꯅ "ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯤꯌꯦ, ꯁꯣꯏꯕꯒ ꯑꯣꯏꯔꯝꯃꯣꯏ, ꯑꯩ ꯇꯨꯅꯅꯕ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁ, ꯑꯌꯣ. "ꯏꯃꯥꯇꯣꯟ, ꯑꯩ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ, ꯏꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯍꯩꯗꯣꯛꯈꯤꯕꯅꯤ"꯫ ꯊꯥꯖ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯔꯥ ꯆꯐꯨ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯃꯣꯠꯄ ꯏꯁꯤꯡ ꯑꯗꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯍꯩꯊꯔꯝꯂꯒ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯆꯪꯈ꯭ꯔꯤꯕ ꯃꯃꯥꯇꯣꯟꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯈꯜꯂꯛꯏ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯖꯔꯝꯂꯒꯗꯤ ꯑꯁꯨꯝꯅ ꯇꯧꯔꯣꯏ꯫ ꯈꯖꯥꯏꯊꯛꯇ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯐꯤ ꯑꯃ ꯂꯧꯗꯨꯅ ꯆꯣꯠꯂꯤꯕ ꯃꯀꯣꯛꯇꯨ ꯇꯩꯊꯣꯛꯏ꯫ ꯍꯣꯔꯦꯟ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯑꯣꯏꯅ ꯏꯔꯨꯖꯊꯣꯛꯑꯒꯦꯗ ꯈꯟꯗꯨꯅ ꯋꯥꯏ ꯑꯗꯨ ꯇꯩꯊꯣꯛꯂꯝꯗꯨꯅ ꯏꯔꯨꯖꯈ꯭ꯔꯦ꯫ ꯂꯣꯏꯔꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯊꯥꯖꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯊꯣꯔꯛꯎ ꯁꯤꯗ"꯫ ꯂꯩꯁꯅꯥ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯇꯣꯟ, ꯀꯩ ꯍꯥꯏꯒꯦ"꯫ "ꯆꯠꯂꯨ, ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯆꯣ, ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯂꯩꯇꯦ"꯫ "ꯍꯣꯏ ꯏꯃꯥꯇꯣꯟ"꯫ ꯂꯩꯁꯅꯥ ꯄꯨꯟ ꯑꯃ ꯇꯥꯞ ꯄꯥꯏ ꯊꯣꯔꯛꯇꯨꯅ ꯇꯨꯔꯦꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯥꯛꯏ꯫ ꯇꯨꯔꯦꯜ ꯌꯧꯔꯛꯂꯦ꯫ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯄꯨꯈꯠꯂꯛꯏ ꯇꯨꯡꯗꯒꯤ꯫ "ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ"꯫ ꯂꯩꯁꯅꯥ ꯃꯃꯥꯏꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯀꯔꯤ ꯊꯥꯛꯄꯤꯒꯗꯕꯅꯣ? ꯑꯩ ꯈꯤꯇꯪ ꯊꯨꯔꯦ, ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯣ"꯫ "ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ"꯫ "ꯀꯩꯅꯣ? ꯇꯨꯔꯦꯜꯅꯤ ꯁꯤꯗ ꯂꯩꯔꯤꯁꯦ, ꯏꯁꯤꯡꯗꯨ ꯁꯤꯗꯒꯤ ꯊꯛꯄꯗꯤ ꯌꯥꯗꯕ꯭ꯔꯣ? ꯏꯁꯤꯡ ꯅꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯑꯇꯝꯅꯅ ꯑꯩꯉꯣꯟꯗꯒꯤ ꯊꯛꯀꯦ ꯍꯥꯏꯔꯤꯁꯤꯕꯣ"꯫ ꯅꯨꯄꯥꯗꯣ ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯆꯜ, ꯄꯨꯟꯗꯒꯤ ꯑꯣꯏꯅ ꯊꯛꯆꯒꯦ". ꯄꯨꯟꯗꯒꯤ ꯊꯛꯄ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯅꯩ꯫ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯑꯗꯨꯅ ꯄꯨꯟ ꯑꯃ ꯐꯥꯎꯕ ꯂꯩꯖꯗꯦ". ꯂꯩꯁꯅꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ, "ꯏꯕꯨꯡ, ꯄꯨꯟꯒꯤ ꯏꯁꯤꯡꯒ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕꯅꯤꯗ, ꯐꯔꯦꯁꯦ ꯊꯛꯑꯣ". ꯅꯨꯄꯥꯗꯣ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯨꯟꯊꯗꯨꯅ ꯃꯈꯨꯠꯇꯣ ꯌꯥꯗꯨꯅ ꯂꯩ꯫ ꯂꯩꯁꯅꯥ ꯃꯥꯁꯨ ꯏꯁꯤꯡꯗꯨ ꯇꯞꯅ ꯍꯩꯕꯤꯔꯛꯏ꯫ ꯄꯦꯟꯅ ꯊꯛꯏ ꯏꯁꯤꯡꯗꯨ꯫ ꯂꯩꯁꯅꯥ ꯃꯥꯁꯨ ꯍꯔꯥꯎꯖꯩ ꯅꯨꯄꯥꯗꯨꯅ ꯄꯦꯟꯅ ꯊꯛꯄꯗꯨ ꯎꯔꯒ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯆꯜꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ"꯫ "ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯖꯩ, ꯏꯕꯨꯡꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ"꯫ "ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯨꯋꯥꯡꯉꯥꯟꯕ"꯫ "ꯑꯗꯨꯗꯤ ꯗꯥ ꯂꯨꯋꯥꯡ ꯍꯥꯏꯅ ꯀꯧꯒꯦ, ꯊꯦꯡꯅꯕꯗ ꯀꯧꯅꯁꯤꯀꯣ"꯫ "ꯐꯔꯦ ꯗꯥ ꯂꯨꯋꯥꯡ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ"꯫ "ꯆꯪꯉꯣ". ꯂꯩꯁꯅꯥ ꯇꯨꯔꯦꯜꯗꯒꯤ ꯀꯥꯈꯠꯂꯛꯏ꯫ ꯍꯥꯊꯨ ꯆꯦꯜꯂꯛꯏ꯫ ꯃꯃꯥꯇꯣꯟꯅ ꯆꯩꯔꯅꯤ ꯄꯥꯈꯠꯄꯅ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥꯇꯣꯟꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯁꯨꯃꯥꯡ ꯃꯌꯥꯏ ꯆꯞ ꯆꯥꯅ꯫ ꯂꯩꯁꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯄꯨꯟ ꯑꯗꯨ ꯇꯥꯈꯤꯗꯨꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯆꯩꯕ ꯍꯧꯔꯛꯏ ꯈꯣꯟꯗꯥ ꯊꯤꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯍꯥ? ꯄꯨꯟꯗꯨ ꯅꯈꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨ ꯂꯥꯛꯂꯒ ꯑꯃꯨꯛ ꯁꯝꯂꯒꯗ꯭ꯔꯣ? ꯊꯦꯡꯅꯁꯨ ꯂꯥꯛꯄ, ꯄꯨꯟꯁꯨ ꯊꯨꯒꯥꯏꯕ, ꯅꯨꯡꯉꯥꯏꯔꯦꯗꯅ ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯧꯔꯤꯁꯦ ꯍꯥ"꯫ ꯉꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ "ꯈꯪꯕ꯭ꯔꯥ ꯅꯪ? ꯄꯨꯟꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯝꯃꯨ". ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯥꯏꯕ ꯄꯨꯟ ꯃꯆꯦꯠ ꯑꯗꯨ ꯂꯩꯁꯅꯥꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯉꯤ꯫ ꯊꯥꯖꯅ, "ꯍꯩ, ꯁ꯭ꯋꯥꯏꯗ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯅꯃꯥ ꯑꯁꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀꯞꯄꯨꯆꯣ". ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯀꯞꯇꯨꯅ, "ꯏꯃꯥ, ꯑꯩꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯇꯧꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ?
Imadongi miyot may sase ay kayam ko'y naghangko haibano. Kap to na pun akaiba do komjin do na huntokre. Ising haidokliba sumanga do suyaw na waisit na nataytokre. Giyeng di ba ni Laisna magi mataw luwang mahak na uzaw amagi marumdagi. Laisna magi mataw dahin na nushihali. Ngayaktang Laisna mabu yung namlaga chatkre. Laisna wara do na manggol da nga hakpam do na lay. Laura e. Hai! Nanga do da kay dawrige. Saksi ka na laga thungga dawri ba no? Ha? Namado laga thungga da buso nate. Yam thuna jango. Laisna imungda changlagtuna chak thangkatkre. Mamaton na tumliba ka aduda leptuna hangjarai. Imaton, karin sangthong mo haino. Hangdaba yadaduna hanglibani hanghaudraga na mahaku amuk chaiduna phugadoribani. Chalo, araiba mathongjilo. Laisna tapna thorakle. Chakumda changlagtuna insang adu yengi hawai khara leirami kangsoi thongdagi khanduna semba haukre. Loiraga insang thangatkre ngaihaki matungda chak loiraduna mamaton bu kaubu changai. Imaton, chak loiri, chak charurase. Thirammo. Laisna thoraktuna chakhum changlakle phamthaduna chak tu thidokle. Tanja khangbi mamaton se changlakle chak tu chaba hauri. Chak tu chagai cha thoklaga haira ithajana. Injang sibu asuk yamna hautu sibu karigino. Sidine noigine namadu du pijaruso. Ase hairaga tenko to pairaga Laisna da haizilamnaga chatkre. Laisna mapi tap taduna kappi. Ima, ay wari. Ay ang wari. Ay hingdingbo pudre. Ay siningi ima. Ay busulok sinbiro. Mamay do luktaduna kappi Laisna ibema. Tapna kapliba Laisna magi lengjumda paiduna pamtharai aduga hairai. Imagi ibema. Laisna nung khalagtuna. Ima, ichadi akhang kanbi oy. Laki gani na hakisu nungay pamata. Khang bakalu ibema. Ima, nang chatkino. Ima to na ibu yamno pui. Ay thanda thambiram gano ima. Lairam liba mamagi saktam di tapna mami samkre. Ima, nang chatkino ima. Thazana laura e. Hai! Hansu halak la roida ba nama asibudo kauraga kapido. Ay taningdi. Kapke hairaga na ne. Aada chalaga kapuso. Laisna kapado phasinduna. Jairiba lukhak sagum singa do loshil. Kondo puthokduna phengkre. Kon singa do imungda pushilakduna thanamlaga makukta bakliba insang singa do chamthoi. Masamda phi amana kangna daithokduna mangolda thoragle. Ukhong aduda ngaihak phammi awa putha oina. Changlai thongalda khali mamanabi anido. Laisna, la'o hai charuse. Ay la arogeda noy dum charuro. Tharikna ibema nong phadoksu thora udana. Aduni haisi la'o me Laisna. Limbina mateng pangsilakpani. Ay imato na ngangni ay yaurarogi. Limbina Laisna magi makuto paiduna chingi. Chingna so hairai. Yare la'o. Ngangda ngangsano ay tawgi. Mana po ngangda ngang bayabrane. Laisna so tanda hogalai Limbina. Chalisi la'o. Nobab le hobane ba melaga chawse ba. Chingduna puthorai Limbigi mayum tamna la'i ahumdo ngaihaki matungda yauragle. Sumangda phak ama puthokduna thai. Punna phamthaduna nobab adu khokpa hawi Limbina. As Laisna nasak phajariba sam khusangsiga aidi ngaureda. Tharikna Limbigi makok aduda khangin induna hairai. Ngauni ba. Haima sinupi sidi ngawina. Ay kuiba yaroi ko. Onthok na ngay ngam kidreda ko Laisna ibema. Ngay ngam dabagi nati. Nangsu imaton gi mawong khangam gani. Aidi yamna tole. Yare se ay khoi su khangeba nungai taba tawganu. Nobab to met paloy reduna chaba hawi Tharikna. Khuhawa masidi. Laisna na. O hawredi charo ibema. Chaba loikre loisin birami aduga hatu chelai mayum tamna. Tinbiga haibaga taba nate mayum yorokpadadi mangona makhwang metuna sauna Laisna tamna yenga I thaza. Laisna kirup tabli changlai. Nang kadai chatwi? Imaton, ay lembi hoida chatlubani. Kaidaw ba? Hay chaba. Khanghaude khupak na sapu kanna Laisna magi khazai da thajilai. Mamai do pai duna pi ira jena khangi Laisna. Nangonda aina hay chaba chatlu haibro. Ha, chatlu haibra ba. Yumgi thabak tawge haibadi khandadana. Lekai koiduna leba.
ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯉꯛ ꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯏꯃꯥꯇꯣꯟ, ꯅꯥꯏ, ꯑꯩ ꯇꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯇꯥꯕꯤꯕ ꯅꯠꯇꯦ, ꯂꯩꯁꯅꯥ ꯃꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯗ ꯂꯩꯁꯅꯥ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯉꯤ꯫ ꯂꯩꯁꯅꯥ ꯃꯆꯤꯟꯗꯁꯨ, ꯉꯁꯤꯗꯤ ꯊꯥꯖꯁꯦ ꯌꯦꯡꯂꯤꯕ ꯃꯈꯩ ꯄꯦꯟꯗꯦ꯫ ꯏꯃꯥ, ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ꯫ ꯑꯈꯥꯡꯀꯟꯕꯤ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯑꯩ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ꯫ ꯍꯤꯛꯅ ꯍꯤꯛꯅ ꯄꯦꯟꯅ ꯀꯞꯄꯤ꯫ ꯊꯦꯝꯕꯤꯅꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯏ꯫ ꯏꯈꯪ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯊꯥꯖ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏ, ꯍꯧꯒꯠꯂꯨ, ꯅꯨꯃꯤꯠ ꯑꯋꯥꯇꯣꯟ ꯌꯧꯔꯨꯕ ꯀꯥꯟꯁꯤꯗ ꯅꯪꯅꯦ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯂꯩꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯅꯕ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯗ, ꯂꯩꯁꯅꯥ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯂꯨꯕꯗ ꯎꯔꯦ, ꯑꯣꯏꯔꯝꯃꯤ ꯂꯨꯋꯥꯡ, ꯍꯥꯏꯔꯛꯏ ꯂꯩꯁꯅꯥꯅ꯫ ꯂꯥꯛꯑꯝꯃꯤꯅꯤ ꯗꯥ ꯂꯨꯋꯥꯡ꯫ ꯑꯗꯣ ꯗꯥ ꯂꯨꯋꯥꯡꯁꯦ ꯀꯩ ꯈꯨꯜꯗꯒꯤꯅꯣ? ꯑꯔꯥꯞꯄ ꯈꯨꯜꯗꯒꯤꯅꯤ꯫ ꯀꯩꯅꯣ, ꯗꯥ ꯂꯨꯋꯥꯡꯁꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯥꯈꯠꯄ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯂꯩꯁꯅꯥ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯂꯩꯁꯅꯥ, ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯥ? ꯀꯩ ꯋꯥꯅꯣ ꯗꯥ ꯂꯨꯋꯥꯡ? ꯀꯣꯟꯅ ꯍꯥꯏꯔꯒꯦꯗ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯣꯟꯅ ꯍꯥꯏꯒꯦ ꯀꯥꯏꯅ, ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯁꯅꯥ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯃ ꯄꯤꯔꯛꯏ꯫ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯂꯩꯁꯅꯥ ꯏꯕꯦꯝꯃꯅ꯫ ꯀꯅꯥꯅꯣ ꯅꯍꯥꯛꯄꯣ? ꯉꯔꯥꯡꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯊꯨꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯇꯥꯞ ꯂꯧꯏ꯫ ꯅꯥꯄꯗ ꯐꯠ ꯆꯤꯟꯁꯤꯟꯗꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯏ꯫ ꯂꯩꯁꯅꯥ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯅꯥ ꯏꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯝꯂꯝꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯅꯥꯆꯣꯝꯗ ꯎꯄꯨ ꯃꯆꯥꯗꯨꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯥꯏ, ꯆꯠꯂꯣ, ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯨꯆꯣ꯫ ꯑꯩ ꯉꯁꯤꯗꯤꯅꯦ ꯉꯥ ꯆꯥꯅꯤꯡꯉꯛꯑꯦ꯫ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯡ ꯑꯃꯒ ꯇꯨꯡꯒꯣꯜ ꯑꯃꯒ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯂꯦꯝꯕꯤ ꯈꯣꯏꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯤ, ꯂꯦꯝꯕꯤ! ꯍꯩꯃꯥ, ꯀꯩꯅꯣ ꯂꯩꯁꯅꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯦꯝꯕꯤ, ꯉꯥ ꯐꯥꯔꯨꯁꯤ ꯂꯥꯛꯑꯣ, ꯏꯃꯥꯇꯣꯟꯅ ꯐꯥꯔꯨꯆꯣ ꯍꯥꯏ꯫ ꯀꯔꯤ? ꯅꯃꯥꯇꯣꯟꯅ ꯆꯥꯅꯤꯡꯕꯒꯤ ꯅꯪꯅ ꯐꯥꯕ ꯂꯥꯛꯏꯕ? ꯆꯥꯅꯤꯡꯉꯗꯤ ꯃꯥ ꯐꯥꯕ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯁꯛꯇꯨꯒ, ꯑꯩꯗꯤ ꯁꯨꯡꯅꯨ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯅꯈꯣꯏ ꯅꯃꯥꯇꯣꯟꯁꯦ꯫ ꯍꯣꯏ, ꯂꯥꯛꯄꯕꯨꯗꯤ ꯂꯥꯛꯀꯦ꯫ ꯑꯁ, ꯂꯦꯝꯕꯤ, ꯅꯆꯤꯟꯗꯣ ꯀꯕꯣꯛ ꯄꯣꯛꯇꯅ ꯂꯩꯔꯅꯨ, ꯂꯥꯛꯑꯣ, ꯁꯠ ꯂꯥꯛꯑꯣ, ꯊꯥꯔꯤꯛꯁꯨ ꯍꯧꯈꯤꯁꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯨꯏꯗꯦ ꯐꯠ ꯊꯣꯔꯛꯏ꯫ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯟꯅ ꯊꯥꯔꯤꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯅꯤꯗꯨ꯫ ꯊꯥꯔꯤꯛ! ꯍꯣ ꯊꯥꯔꯤꯛ! ꯇꯨꯡꯗꯒꯤ ꯇꯞꯅ꯫ ꯍꯣ, ꯀꯩꯗꯧꯔꯒꯦ? ꯂꯦꯝꯕꯤ ꯈꯪꯂꯥꯎ ꯂꯥꯎꯏ꯫ ꯏꯃꯥ! ꯈꯪꯉꯦ, ꯍꯤꯡꯆꯥꯕꯤ, ꯑꯉꯥꯎꯕꯤ! ꯀꯩꯗꯧꯔꯒꯦꯕ? ꯉꯥ ꯐꯥꯔꯨꯁꯦ ꯄꯥꯠꯇꯒꯤ꯫ ꯅꯪꯕꯨ ꯉꯥ ꯐꯥꯕ ꯍꯩꯕ꯭ꯔꯣ? ꯁꯛꯁꯤꯒ, ꯑꯩꯁꯦ ꯅꯪꯗꯧꯅ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯅꯠꯇꯤꯌꯦ꯫ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣ, ꯑꯩꯅꯦ ꯂꯣꯡꯒ ꯇꯨꯡꯒꯣꯜꯒ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯏꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯄꯨꯟꯅ ꯄꯥꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯄꯥꯠ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯂꯣꯡ ꯈꯣꯟꯕ ꯍꯧꯏ ꯑꯍꯨꯝ ꯑꯗꯨ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥ ꯂꯛꯇ꯭ꯔꯕꯗ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯏꯕꯦꯝꯃꯅ꯫ ꯏꯇꯥ, ꯑꯁ꯭ꯋꯥꯏꯒꯤ ꯈꯔ ꯍꯟꯖꯤꯟꯕ ꯑꯁꯨꯛꯄ ꯃꯐꯝꯁꯦ, ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯈꯣꯜꯂꯨꯁꯤ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯉꯥ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯇꯞꯅ ꯈꯣꯜꯂꯤ ꯂꯩꯁꯅꯥ꯫ ꯉꯥꯖꯥꯎ ꯑꯃ ꯂꯛꯂꯤ ꯍꯔꯥꯎꯅ꯫ ꯏꯇꯥ, ꯉꯥ ꯂꯛꯑꯦ, ꯉꯥ ꯂꯛꯑꯦ! ꯍꯩꯃꯥ, ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯆꯥꯎꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯛꯇꯤꯌꯦ ꯍꯧꯖꯤꯛꯐꯥꯎ꯫ ꯉꯥꯏꯍꯥꯛ ꯈꯣꯜꯂꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯅ, ꯏꯇꯥ, ꯀꯥꯔꯁꯦ꯫ ꯅꯪꯒꯤꯗꯤ ꯐꯅ ꯌꯥꯝꯅꯕꯨ ꯐꯥꯔꯤ꯫ ꯑꯩꯈꯣꯏꯁꯤꯗꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯧ ꯇꯜꯂꯦꯗ꯫ ꯍꯣꯏ ꯌꯥꯔꯦ꯫ ꯊꯥꯔꯤꯛꯅ, ꯈꯣꯡ ꯈꯨꯠꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯥꯝꯗꯣꯛꯈ꯭ꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯈꯠꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯏ꯫ ꯅꯥꯀꯟꯗꯒꯤ, ꯂꯩꯁꯅꯥ, ꯉꯥ ꯐꯥꯔꯨꯏꯔꯣ? ꯑꯣꯟꯊꯣꯔꯛꯏ ꯂꯩꯁꯅꯥ ꯂꯨꯋꯥꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ꯫ ꯐꯥꯔꯨꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯡꯒꯣꯜꯗ ꯉꯥ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ, ꯗꯥ ꯂꯨꯋꯥꯡ, ꯁꯦ꯫ ꯌꯥꯔꯅꯤꯗ, ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣ꯫
ꯁꯦ ꯂꯧꯋꯣꯗ ꯂꯨꯋꯥꯡ ꯊꯣꯡꯉꯒ ꯍꯥꯎꯅ ꯆꯥꯔꯨꯔꯣ ꯑꯩ ꯂꯧꯔꯨꯔꯒꯦ ꯂꯩꯁꯅꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯗ ꯉꯥꯗꯨ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯟꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯄꯥꯠꯇꯒꯤ ꯑꯩꯒꯤ ꯊꯝꯕꯥꯜ ꯍꯦꯛꯇꯨꯅ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦꯗ ꯂꯨꯋꯥꯡ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯏꯕꯦꯝꯃꯗꯨ ꯂꯨꯋꯥꯡ ꯉꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯊꯥꯔꯤ ꯂꯦꯝꯕꯤ ꯑꯩ ꯆꯪꯍꯧꯔꯒꯦ ꯆꯪꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯃꯎ ꯐꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯏꯊꯨꯡꯅꯈꯤꯗꯧꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯕꯗ ꯇꯥꯔꯦꯗꯣ ꯌꯥꯔꯦ ꯅꯪꯁꯨ ꯍꯥꯏꯔꯝꯗꯨꯅ ꯆꯪꯂꯛꯏ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥꯇꯣꯟ ꯊꯣꯛꯂꯛꯏ ꯊꯥꯖꯗꯨ ꯁꯨꯃꯥꯡꯗ ꯆꯦꯟꯊꯔꯛꯇꯨꯅ ꯇꯨꯡꯒꯣꯟ ꯑꯗꯨ ꯇꯥꯞ ꯃꯨꯜꯂꯤ ꯉꯥꯗꯣ ꯃꯈꯥꯗ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯖꯅ ꯉꯁꯥꯏ ꯃꯈꯩ ꯆꯠꯂꯨꯔꯒ ꯉꯥꯁꯤ ꯈꯛꯇ ꯐꯥꯔꯛꯄ꯭ꯔꯣ ꯍꯥ ꯌꯥꯝꯂꯤꯕꯅꯤ ꯉꯥꯗꯨ ꯃꯔꯩꯅꯤ ꯃꯍꯥꯛꯀꯤꯁꯤ ꯅꯤꯡꯉꯥꯏꯅꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯤꯡꯉꯥꯏꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯩ ꯉꯥꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛ ꯑꯗꯨꯒ ꯊꯣꯡꯉꯨ ꯆꯠ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥ ꯇꯞꯅ ꯐꯝꯊꯗꯨꯅ ꯉꯥꯁꯤꯡꯗꯨ ꯈꯨꯟꯀꯠꯂꯤ ꯈꯨꯗꯦꯡ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯐꯖꯅ ꯆꯥꯝꯊꯣꯛꯈ꯭ꯔꯦ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯣꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯈ꯭ꯔꯦ ꯆꯥꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯒ ꯃꯃꯥꯇꯣꯟ ꯀꯧꯕ ꯆꯪꯂꯛꯏ ꯂꯩꯁꯅꯥ ꯏꯃꯥꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯊꯤꯔꯝꯃꯕꯅꯦ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯗ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯏꯟꯅꯔꯛꯏ ꯆꯥꯛꯂꯨꯛ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯇꯣꯛꯂꯒ ꯆꯥꯛ ꯆꯥꯕ ꯍꯧꯋꯤ ꯂꯩꯁꯅꯥ ꯊꯥꯖ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯁꯦ ꯇꯨꯔꯦꯜꯗ ꯄꯨꯊꯗꯨꯅ ꯁꯨꯔꯨꯆꯣ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯇꯣꯟꯒꯤ ꯐꯤꯌꯥꯝꯗꯨ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯂꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯐꯤꯗꯨ ꯁꯨꯕ ꯍꯧꯔꯛꯂꯤ ꯏꯃꯥꯏ ꯀꯅꯥꯒꯤ ꯐꯤꯌꯥꯝꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯂꯩꯁꯅꯥ ꯑꯣꯟꯊꯣꯛꯏ ꯂꯩꯁꯅꯥ ꯂꯨꯋꯥꯡ ꯑꯣꯏꯔꯝꯃꯤ ꯗꯥ ꯂꯨꯋꯥꯡ ꯅꯪꯅ ꯀꯗꯥꯏꯗꯩꯅꯣ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯜꯂꯛꯏꯁꯤꯕꯣ ꯐꯤꯁꯤꯕꯨꯗꯤ ꯏꯃꯥꯇꯣꯟꯒꯤꯅꯤ ꯁꯦꯟꯅꯕ ꯂꯥꯛꯏꯕ ꯀꯩꯒꯤ ꯁꯦꯟꯅꯔꯤꯕ ꯀꯩꯁꯨ ꯇꯧꯗꯦ ꯁꯛꯁꯤꯒ ꯑꯩ ꯁꯛꯅ ꯀꯩꯗꯧꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯍꯩꯈ꯭ꯔꯦꯗ ꯈꯨꯝꯕꯗꯤ ꯌꯥꯝ ꯍꯩꯕꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯩꯅꯦ ꯐꯤꯁꯦ ꯑꯝꯇ ꯁꯨꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯁꯨꯔꯣ ꯑꯩ ꯉꯥꯏꯕꯤꯒꯦ ꯂꯩꯁꯅꯥ ꯐꯤ ꯁꯨꯕꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯐꯤꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯝꯗꯣꯛꯂꯒ ꯈꯨꯗꯦꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯈꯔ ꯇꯥꯔꯛꯂꯤꯕꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ ꯂꯨꯋꯥꯡꯅ ꯂꯩꯁꯅꯥ ꯋꯥꯕ꯭ꯔꯥ ꯋꯥꯏ ꯀꯌꯥꯝ ꯋꯥꯏ ꯌꯥꯝ ꯋꯥꯏ ꯅꯪ ꯑꯃꯨꯛꯇꯪ ꯁꯨꯔꯒ ꯀꯝꯗꯧꯋꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕꯅꯤ ꯅꯣꯏꯗꯤ ꯁꯨꯛꯁꯨ ꯁꯨꯔꯝꯃꯣꯏ ꯑꯗꯣ ꯈꯨꯗꯦꯡꯁꯦ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯨ ꯂꯥꯛꯑꯣ ꯂꯨꯋꯥꯡ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯈꯨꯗꯦꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯛꯏ ꯂꯨꯋꯥꯡꯅ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯑꯗꯣ ꯂꯩꯍꯧꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯑꯩꯒꯤ ꯊꯝꯕꯥꯜꯗꯣ ꯀꯥꯎꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥ ꯐꯤ ꯃꯌꯥꯝ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯗꯣꯛꯂꯝꯂꯒ ꯆꯪꯂꯛꯄꯗ ꯊꯥꯖ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤ ꯂꯥꯛꯀꯅꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛ ꯑꯗꯨꯒꯅꯦ ꯆꯥ ꯂꯣꯜꯂꯨꯆꯣ ꯍꯣꯏ ꯃꯥꯇꯣꯟ ꯂꯩꯁꯅꯥ ꯋꯥꯗꯤ ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ ꯃꯆꯤꯟꯗ ꯋꯥꯏ ꯍꯥꯟꯅ ꯁꯤꯠꯇꯣꯛꯂꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯋꯥꯏ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥ ꯂꯣꯟꯅꯅꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯆꯥꯗꯨ ꯂꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯡꯒꯣꯜꯗ ꯃꯃꯥꯇꯣꯟꯅ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯅꯣꯛꯈꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕꯗꯨ ꯎꯔꯦ ꯌꯥꯝꯅ ꯅꯛꯅ ꯐꯝꯃꯤꯟꯅꯩ ꯂꯩꯁꯅꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯐꯠ ꯆꯠꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯊꯥꯖꯅ ꯆꯠꯂꯣ ꯆꯥꯗꯣ ꯍꯩꯔꯒ ꯄꯨꯊꯣꯔꯛꯑꯣ ꯂꯩꯁꯅꯥ ꯇꯨꯃꯤꯟꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥ ꯑꯅꯤꯈꯛ ꯍꯩꯗꯨꯅ ꯄꯨꯊꯣꯔꯛꯏ ꯃꯍꯥꯛꯅ ꯆꯥ ꯑꯗꯨ ꯇꯞꯅ ꯊꯝꯒꯦ ꯇꯧꯕꯅꯤ ꯂꯩꯁꯅꯥ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯅꯨꯄꯥꯗꯨꯁꯨ ꯆꯥꯗꯨ ꯂꯧꯕ ꯁꯥꯔꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯊꯦꯡꯂꯛꯏ ꯏꯈꯪ ꯈꯪꯅ ꯍꯟꯇꯣꯛꯄꯗ ꯆꯥꯗꯨ ꯅꯨꯄꯥꯗꯨꯗ ꯍꯩꯖꯤꯟꯈ꯭ꯔꯦ ꯊꯥꯖꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯥ ꯁꯔꯨꯛꯇꯨ ꯅꯨꯄꯥꯗꯨꯗ ꯄꯤꯁꯤꯜꯂꯤ
ꯂꯩꯒꯗꯣ ꯈꯔ ꯀꯣꯜꯂꯞ ꯍꯥꯏꯔꯛꯏ ꯊꯥꯖꯅ ꯁꯥꯎꯅꯨꯀꯣ ꯃꯃꯤꯠ ꯌꯥꯝꯅ ꯊꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯗꯨꯅ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯩꯅꯗꯦ ꯇꯁꯦꯡꯅ ꯍꯩꯅꯗꯦ ꯃꯃꯥꯇꯣꯟꯅ ꯇꯧꯔꯤꯕꯁꯤ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ ꯂꯩꯁꯅꯥ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯏꯆꯥꯅꯨꯄꯤꯅꯤ ꯑꯣ ꯅꯪꯕꯨ ꯏꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯃꯒꯅ ꯂꯧꯖꯔꯣ ꯑꯗꯨꯕꯨꯅꯦ ꯁꯦꯜꯗꯤ ꯈꯔ ꯇꯤꯡꯕ ꯇꯥꯔꯦꯀꯣ ꯑꯦ ꯃꯥꯕꯨ ꯐꯪꯉꯦ ꯍꯥꯏꯔꯗꯤ ꯁꯦꯜ ꯇꯤꯡꯉꯁꯨ ꯇꯤꯡꯖꯔꯒꯦ ꯍꯣ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯁꯦꯜ ꯈꯪꯉꯕ ꯅꯨꯄꯥꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯆꯪꯂꯛꯏ ꯂꯩꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯔꯛꯏ ꯍꯩ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯈꯪꯉꯕ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯖꯗꯕ ꯁꯥꯖꯠ ꯍꯩ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯥꯗꯨꯗ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟꯗꯔꯣ ꯍꯩꯃ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕꯁꯨ ꯁꯥꯏꯅꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯂꯩꯁꯅꯥ ꯊꯥꯖꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯏꯃꯥꯇꯣꯟ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯕꯨ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄꯗꯤ ꯍꯧꯅꯗꯦ ꯑꯗꯨꯒ ꯅꯪꯗꯤ ꯑꯇꯣꯝꯕꯤꯅꯤ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯅꯍꯥꯛꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯁꯥꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ ꯂꯩꯁꯅꯥ ꯏꯕꯦꯝꯃꯗꯣ ꯊꯥꯖ ꯃꯃꯤꯠ ꯈꯥꯅ ꯂꯩꯁꯅꯥꯕꯨ ꯌꯦꯡꯍꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯂꯣꯛꯇꯥꯛꯀꯤ ꯃꯌꯥꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯂꯩ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯀꯔꯤꯒꯤ ꯀꯞꯄꯤꯕ ꯂꯩꯁꯅꯥ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯨꯋꯥꯡ ꯐꯝꯊꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯂꯩꯁꯅꯥ ꯂꯨꯋꯥꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯅꯤ ꯋꯥꯗꯦ ꯑꯩ ꯈꯥꯡꯈꯤꯅꯤ ꯉꯝꯂꯤꯕ ꯃꯈꯩ ꯑꯩ ꯈꯥꯡꯈꯤꯅꯤ ꯑꯩ ꯆꯠꯂꯒꯦ ꯂꯨꯋꯥꯡ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯂꯩꯁꯅꯥ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯣꯟꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯀꯞꯄꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯈꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯂꯩꯁꯅꯥ ꯃꯍꯥꯛꯅꯗꯤ ꯃꯃꯥꯇꯣꯟꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯀꯥ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯅ ꯁꯥꯎꯕꯅꯤ ꯂꯩꯁꯅꯥ ꯃꯍꯥꯛꯁꯨ ꯁꯥꯎꯕ ꯈꯔ ꯍꯟꯊꯗꯨꯅ ꯆꯥꯛꯇꯨ ꯊꯣꯡꯉꯤ ꯏꯟꯁꯥꯡ ꯆꯝꯊꯣꯡ ꯑꯃ ꯊꯣꯡꯉꯤ ꯆꯥꯛ ꯂꯣꯏꯕꯒ ꯍꯦꯛ ꯊꯥꯡꯗꯕꯒ ꯃꯃꯥꯇꯣꯟꯁꯨ ꯆꯪꯂꯛꯏ ꯆꯥꯛ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯃꯥꯇꯣꯟ ꯊꯤꯔꯛꯑꯒꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨ ꯈꯨꯃꯛꯇꯦ ꯊꯥꯖ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ ꯅꯨꯡꯁꯤꯗꯦ ꯃꯍꯥꯛꯅ ꯂꯩꯁꯅꯥꯁꯤ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯆꯥꯛꯇꯣ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯆꯥꯊꯣꯛꯂꯦ ꯉꯁꯤꯗꯤ ꯊꯥꯖ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯍꯥꯛꯅ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯁꯥꯒꯤ ꯆꯒꯨꯝ ꯑꯗꯨ ꯁꯦꯡꯕ ꯍꯧꯔꯛꯏ ꯂꯩꯁꯅꯥꯅ ꯏꯃꯥꯇꯣꯟ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥꯇꯣꯟ ꯄꯣꯊꯥꯕꯤꯔꯨꯔꯣ ꯊꯥꯖ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯪꯂꯛꯏ ꯃꯪꯂꯥꯟ ꯑꯃ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯕꯨ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅꯁꯨ ꯇꯝꯂꯝꯈ꯭ꯔꯦꯗ ꯋꯥꯗꯧꯔꯤꯗ ꯏꯆꯥꯗꯤ ꯑꯁꯨꯝꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗꯤ ꯏꯃꯥꯅ ꯌꯦꯡꯕ ꯉꯝꯂꯣꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯂꯩꯁꯅꯥ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯝꯂꯦ ꯂꯩꯁꯅꯥ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯎꯄꯨ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯏ ꯂꯩꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯇꯞꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯅꯥꯞꯄꯗ ꯆꯤꯟꯁꯤꯜꯂꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯒ ꯊꯣꯔꯛꯂꯤ ꯄꯥꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯞꯂꯤ ꯂꯥꯛꯏ ꯎꯔꯛꯏ ꯂꯥꯞꯅ ꯎꯆꯥꯎ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯊꯝꯕꯥꯜ ꯈꯔ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯁꯤꯜꯂꯛꯏ ꯂꯨꯋꯥꯡ ꯑꯣꯟꯊꯣꯔꯛꯏ ꯂꯨꯋꯥꯡꯗꯨ ꯂꯩꯁꯅꯥ ꯂꯦꯞꯂꯝꯕꯗꯨꯗ ꯂꯩꯁꯅꯥ ꯁꯤ ꯅꯪꯒꯤ ꯊꯝꯕꯥꯜ ꯇꯞꯅ ꯂꯧꯏ ꯂꯩꯁꯅꯥꯁꯨ ꯂꯨꯋꯥꯡꯅ ꯂꯩꯁꯅꯥ ꯆꯠꯂꯁꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏꯗ ꯂꯨꯋꯥꯡ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯉꯥꯏꯕꯤꯈꯣ ꯏꯃꯥꯇꯣꯟ ꯃꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏ ꯅꯣꯏ ꯏꯃꯥꯇꯣꯟꯁꯤ ꯐꯕ꯭ꯔꯥ ꯐꯩ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯂꯩꯁꯅꯥ ꯑꯁꯦꯡꯕꯅꯦ ꯂꯨꯋꯥꯡ ꯐꯔꯦꯁꯦ ꯅꯪꯁꯨ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯂꯨꯋꯥꯡ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯂꯨꯋꯥꯡ ꯆꯪꯉꯣ ꯂꯩꯁꯅꯥ ꯆꯠꯄ ꯍꯧꯈ꯭ꯔꯦ
ꯂꯨꯋꯥꯡ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯊꯣꯔꯛꯂꯕꯗ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ, ꯗꯥ ꯂꯨꯋꯥꯡꯅ ꯆꯠꯂꯁꯦ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯦ. ꯍꯌꯦꯡ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯂꯨꯋꯥꯡꯅ. ꯑꯁꯦꯡꯕꯔꯣ ꯂꯩꯁꯅꯥ? ꯑꯁꯦꯡꯕꯅꯤ. ꯂꯥꯛꯑꯣꯀꯣ, ꯁꯣꯏꯗꯕꯤ ꯉꯥꯏꯔꯝꯒꯦ ꯅꯪꯕꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ. ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯩꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ. ꯂꯩꯇꯦꯡ ꯑꯣꯏꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯈꯤꯜꯂꯒ ꯊꯝꯃꯤ. ꯊꯥꯖꯅ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯇꯣꯟ. ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯇꯣꯟ, ꯀꯔꯤ ꯊꯕꯛ ꯋꯥꯠꯂꯤꯒꯦ? ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯥ ꯁꯥꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯁꯅꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ. ꯊꯥꯖꯅ, ꯆꯠꯂꯣ, ꯎꯃꯪꯗꯒꯤꯅꯦ ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ. ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ. ꯂꯩꯁꯅꯥ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯂꯦ. ꯎꯃꯪ ꯇꯝꯅ ꯂꯥꯛꯏ ꯂꯩꯁꯅꯥ. ꯎꯃꯪ ꯃꯅꯨꯡ ꯆꯪꯂꯛꯏ. ꯇꯥꯔꯤꯕ ꯎ ꯃꯀꯛ ꯃꯆꯥ ꯈꯔ ꯑꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯤ. ꯃꯈ꯭ꯋꯥꯡꯗ ꯀꯤꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯐꯩꯖꯥ ꯁꯥꯔꯒ ꯃꯀꯣꯛꯇ ꯍꯥꯞꯄꯤ. ꯎꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯊꯣꯔꯛꯂꯤ. ꯄꯨꯔꯤꯕ ꯎ ꯃꯀꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯨꯃꯟꯕꯅ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯆꯠꯂꯤ ꯂꯩꯁꯅꯥ. ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯍꯧꯗꯕꯅ ꯅꯨꯡ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ. ꯑꯗꯨꯁꯨ ꯄꯨꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ. ꯃꯈꯣꯡꯒꯤ ꯈꯨꯔꯨ ꯑꯗꯨꯗꯁꯨ ꯏ ꯊꯣꯛꯂꯦ. ꯂꯩꯁꯅꯥ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗꯦ. ꯂꯩꯁꯅꯥ, ꯑꯃꯨꯛ ꯇꯨꯁꯤꯜꯂꯤꯔꯣ? ꯍꯣꯏ ꯗꯥ ꯂꯨꯋꯥꯡ. ꯂꯨꯋꯥꯡ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥꯔꯤꯕ ꯐꯤ ꯑꯗꯨ ꯈꯨꯝꯀꯠꯇꯨꯅ ꯏ ꯊꯣꯛꯂꯤꯕꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤ. ꯐꯤ ꯑꯗꯨꯅ ꯑꯃꯨꯛ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ. ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯅ. ꯀꯔꯤꯒꯤꯅꯣ ꯁꯤꯡꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯤꯁꯤꯕꯣ? ꯈꯔ ꯈꯔ ꯄꯨꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ? ꯂꯥꯛꯏꯉꯩꯁꯤꯗ ꯈꯔ ꯌꯥꯝꯅ ꯄꯨꯍꯧꯔꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯗꯅꯤ ꯁꯣꯏꯁꯦ. ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇꯦ. ꯂꯨꯋꯥꯡꯅ, ꯂꯥꯛꯑꯣ, ꯅꯣꯏꯒꯤ ꯌꯨꯝ ꯐꯥꯎꯕꯗꯤ ꯑꯩ ꯄꯨꯕꯤꯔꯒꯦ. ꯌꯥꯔꯅꯤꯗ ꯗꯥ ꯂꯨꯋꯥꯡ, ꯑꯩ ꯉꯝꯅꯤ, ꯑꯩ ꯑꯗꯨꯝ ꯄꯨꯔꯒꯦ. ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯄꯨꯔꯒꯦ. ꯈꯪꯖꯔꯦ ꯆꯤꯟꯊꯤꯕꯤ, ꯍꯧꯒꯠꯂꯨꯁꯦ. ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ. ꯆꯥꯏꯔꯤꯕ ꯎꯀꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ. ꯂꯩꯁꯅꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯗꯥ ꯂꯨꯋꯥꯡ, ꯀꯧ ꯂꯩꯔꯅꯨꯅꯦ ꯂꯩꯁꯅꯥ ꯏꯕꯦꯝꯃ. ꯅꯃꯥꯇꯣꯟꯅ ꯑꯃꯨꯛ ꯂꯥꯛꯃꯟꯗꯦ, ꯌꯥꯝꯅ ꯀꯨꯏ ꯍꯥꯏꯗꯨꯅ ꯐꯨꯕꯤꯖꯅꯤ. ꯅꯍꯥꯟꯁꯨ ꯐꯨꯕꯗꯣ ꯀꯤꯗ ꯇꯧꯖꯅꯨ. ꯗꯥ ꯂꯨꯋꯥꯡ, ꯑꯩꯁꯦ ꯏꯃꯥꯇꯣꯟꯅ ꯐꯨꯏ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯂꯨꯋꯥꯡ ꯂꯠ ꯇꯧꯗꯨꯅ, ꯁꯨꯝ ꯍꯥꯏꯖꯅꯕꯅꯤꯗ. ꯑꯗꯨꯗ ꯆꯥꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯗꯥ ꯂꯨꯋꯥꯡꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯏꯁꯦ? ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦ. ꯗꯥ ꯂꯨꯋꯥꯡꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤꯗ. ꯌꯥꯔꯦꯁꯦ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯄꯨꯟꯅ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯏ. ꯁꯤꯗꯒꯤꯗꯤ ꯄꯨꯁꯤꯟꯈꯤꯕ ꯉꯝꯃꯗ꯭ꯔꯣ? ꯉꯝꯃꯅꯤꯌꯦ ꯗꯥ ꯂꯨꯋꯥꯡ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ. ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ. ꯂꯨꯋꯥꯡꯁꯨ ꯆꯠꯈ꯭ꯔꯦ. ꯂꯩꯁꯅꯥ ꯌꯥꯝꯅ ꯋꯥꯅ ꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯏ. ꯆꯥꯛꯈꯨꯝꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤ. ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ. ꯊꯥꯖ ꯆꯪꯂꯛꯇꯨꯅ, ꯍꯜꯂꯛꯑꯗꯤ ꯆꯥꯛꯁꯤ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯇꯣꯟ, ꯁꯤꯡ ꯄꯨꯔꯛꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯈꯨꯔꯨꯁꯤ ꯁꯣꯛꯈ꯭ರೆ. ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯤ. ꯅꯆꯤꯟꯗꯨ ꯊꯤꯅꯨ. ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯠꯇꯟ ꯑꯣꯏꯅ ꯇꯧꯔꯗꯅ. ꯆꯥꯛꯁꯦ ꯁꯠ ꯁꯠ ꯊꯣꯡꯉꯨ ꯂꯥꯎ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯂꯩꯁꯅꯥ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯆꯥꯛꯇꯣ ꯊꯣꯡꯕ ꯆꯪꯂꯛꯏ. ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯣꯛꯂꯝꯂꯒ ꯃꯃꯥꯇꯣꯟꯒꯤ ꯆꯥꯛ ꯊꯤꯔꯝꯂꯦ. ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯊꯣꯔꯛꯇꯨꯅ ꯐꯝꯃꯤ. ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯏꯪꯅ ꯄꯣꯊꯥꯖꯩ ꯂꯩꯁꯅꯥ. ꯈꯜꯂꯛꯏ ꯑꯁꯨꯝꯅꯁꯨ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯒ ꯍꯥꯏꯕꯗꯨ ꯐꯪꯂꯛꯈꯤꯒꯗ꯭ꯔꯥ? ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯩꯁꯅꯥ. ꯃꯃꯥꯇꯣꯟ ꯆꯥꯛ ꯇꯣꯛꯄꯒ ꯃꯄꯥ ꯆꯥꯅꯈ꯭ರೆ. ꯍꯥꯏꯔꯛꯏ ꯊꯥꯖꯅ, ꯀꯣꯟꯁꯦ ꯐꯦꯡꯉꯨꯆꯣ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ. ꯍꯧꯒꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯃꯣꯔꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ. ꯂꯩꯁꯅꯥꯁꯨ ꯀꯣꯜ ꯂꯨꯈꯥꯛꯇꯨ ꯄꯨꯊꯣꯛꯈ꯭ꯔꯦ. ꯊꯥꯖ ꯂꯩꯁꯅꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯗꯦ. ꯃꯗꯨꯅ ꯊꯕꯛ ꯍꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯐꯦꯡꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯤꯡ ꯑꯗꯨ ꯂꯩꯈꯣꯝ ꯈꯔ ꯇꯩꯁꯤꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯁꯦ, ꯀꯣꯟꯁꯤꯕꯨ ꯁꯨꯃꯥꯏꯅ ꯐꯦꯡꯅꯕ꯭ꯔꯣ? ꯑꯃꯨꯛꯀ ꯐꯦꯡꯉꯨ ꯌꯥꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯌꯥꯝ ꯑꯗꯨ ꯂꯩꯁꯅꯥ ꯇꯝꯅ ꯂꯪꯁꯤꯜꯂꯛꯄꯗ ꯄꯨꯈꯝꯒꯤ ꯃꯄꯥꯟꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯟꯈ꯭ꯔꯦ. ꯌꯥꯝꯅ ꯁꯣꯛꯄꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯗꯤ ꯊꯣꯛꯂꯦ. ꯂꯩꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ. ꯃꯤ ꯁꯣꯛꯑꯦ ꯀꯥꯏꯅ ꯄꯥꯈꯠꯄꯒ ꯅꯠꯇꯦ ꯊꯥꯖꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯕꯅꯤ ꯂꯩꯁꯅꯥ ꯃꯥꯕꯨ ꯁꯣꯛꯄ ꯎꯔꯒ. ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯆꯪꯉꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ.
Laisna mamatonda warongna yengduna kappi. Matamdi sum haukhibana numidang tasilak. Laisna su chakomda numidangge insang semduna le. Somdana thaja mangola duda leptuna. Thongala dumda cheptha yeng. Kana ama ngaibago. Chummi. Changlaki thongala dumdagi nupa ama. Thaja maithongda momon taw. Sumang adu tamna chenthare. Nupadugi manakta nakna leptuna hairei. Kadai, seldo piro. Nupadu su seldo puthoraktuna pirei. Siwaridi yarabo. Yare chakhumda lehobani. Insang sem hobani. Imung tamna changlakli. Laisna insang sem libadugi nakanda phatpam thare inupadu. Ikhang na chatho I laisna. Haire inupadu na. Insang semiro. Aiga semini silaudana. Hainare nupadu na tawribadu. Yarani. Ai thanda semgi. Nangonda ai sembiyo haide. La'o haibani. Laisna magi khudang du ta pairei. Laisna sauna. Kaino nang tagse ha. Nangi se mi usitriba haibadura. Nupadu gi khazai da sapuka na thajili. Makhatara I laisna na. Thui, tukuche. Konungi phamnai ba mana asigumbali chat. Nupadu na karimna na hairei. Nupi ma oiraga aduk napal chawba. Nangse aina leirabani. Namatonda nangi mamalado piramlabani. Laisna puk haugalagduna. Imaton! Lawan. Hek laubadana haki punsi loigani kham. Laisna chen ki ge tawi. Nupaduna laisna magi khudang adu tapai manakta chingsili. Laisna sauna nupadu gi khazai da khupakna thajinduna. Sapukana ithoklamlaga maning thong hangduna chenthorakle. Tanara inupa aduna su laisna asongwa mongsong amada chensinduna loli. Karimna na laurei. Hai, Laisna. Thora uni. Karigi chelibano. Nahangna agi khutagi kayam kuina na thoktuna chenba ngamgani ha. Fazana haringe sita tholaho. Natragadi nang kaya afaba oiroi khangjaw. Haina Laisna hairiba mongsong adu yoksilakadawre. Laisna pakthaduna u amagi marumda lodkhre. Nupaduna napi sing adu haidoktuna yengi. Laisna leiramdraba aduda hairei asumna. Haima. Nangdi yamnabu haina lodlina. Nang thora roidro. Laisna nungjaw ama tapai khatuna nakalamada langki. Makon khara hauna thokre. Apangba nupa adudi Laisna oiramlagani khanduna nunglangkiba maikay adumda chenkre. Laisna kuina laithaba chumlaroi khanduna chenthorakle. Mayumda changbadi yararoi khangbana anakpada leiba yum amada chensilai. Thong adu thenduna. Kana leibage? Thong sebda hangdokpiyo. Thong du tapna hangdorei ahal oirabi hanubi amakhak oirami. Kaidawre ibema chango. Laisna imungda phat changlakduna thong adu thengjenkre. Hairei asumnasu. Apo, ai ngasi ahingsi matang changjafam pibiyu. Aigi sida leigi hairibrani nangbo. Hoyabo. Leiro. Aboksu ithantani. Isuga leithoasi ngasidi. Somdasu Laisna thiba phangbalaktraba aduda Laisna gi mayum tamna lai nupadu sauna. Hai, Thaja, sida thoro. Kaidawragi. Aigi seldo yam tuna hadoro. Kaidawba yawragi. Ai kemta khangdi. Aigi seldo yam tuna hadoro. Natragadi nang kayana da jaroi. Thaja seldo piningda lauthoraktuna pirei. Nupadu su seldo tap laktuna. Mi masak khangdaba. Mafam asida khongol amuk hana taroi. Asi hairamduna chatkre. Thaja sauna mabukningda khalli. Khangnidana nang handa halo. Aiba mimangda chopa ikaiba nang hanba. Khangmoidrado nang. Nong sunga thorakle. Laisna haugalakpadadi nong pungan ngalamne. Pamung adudagi kumtharaktuna ahal hanubi adubu thirei. Mangonda phamduna leiramni Laisna. Abo ai chatlukige. Nang chatlagi hairiro. Hoyabo. Chalo. Abo amuk leihoragi. Hoyabo adudi nasu chatlagi. Thorakle mayum tamna lakle. Sumangda changlakpada Thaja maninglomdagi thorai. Laisna ubada sauna changsilai. Nangdi sida kaidawba laiba. Imaton. Kaurakanu taningdi. Aibu mimangdi ikaiba nang hanba. Asi hairaga khupakna thajali. Chakro chalo. Asi haiduna Laisna magi mangak samadu tapaiduna inthorai. Laisna upsinduna tushili. Kana amagi makhongda yengkhatlui oirami luwanganba. Laisna bu tapna haugatpiduna lefalli. Nupi ama oiraga nupi amagi awaba masa khangdaba. Hai, kanadano nangna hairibado?
ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ? ꯃꯁꯤ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯏ꯫ ꯂꯨꯋꯥꯡ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯊꯥꯖ ꯃꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯂꯨꯋꯥꯡ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥ ꯆꯠꯂꯁꯤ꯫ ꯆꯠꯈ꯭ꯔꯣ! ꯃꯃꯥ ꯑꯩꯕꯨ ꯐꯨꯔꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕꯤ꯫ ꯆꯠꯈ꯭ꯔꯣ! ꯅꯪꯒ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ꯫ ꯂꯨꯋꯥꯡ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯈꯔ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯅꯥꯅ ꯁꯥꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯀꯥꯈꯠꯄꯤꯔꯛꯂꯨ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯕ ꯊꯦꯡꯈ꯭ꯔꯕꯅꯤ꯫ ꯅꯃꯥ ꯁꯤꯖꯅ ꯅꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯋꯥꯡꯅ ꯁꯤꯖ ꯀꯥꯈꯠꯂꯨ꯫ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯕ ꯊꯦꯡꯈ꯭ꯔꯅꯤ꯫ ꯂꯩꯁꯅꯥ ꯃꯔꯨ ꯂꯨꯛꯊꯅ ꯑꯩ ꯉꯝꯂꯣꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯕꯤꯔꯤꯕ? ꯑꯩ ꯅꯍꯥꯛꯀꯤ ꯁꯤꯖ ꯑꯣꯏꯕ ꯉꯝꯖꯔꯣꯏ꯫ ꯅꯤꯡꯊꯦꯝꯒ ꯆꯥꯟꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯆꯥ ꯏꯕꯦꯝꯃ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯕꯅ ꯐꯒꯅꯤ꯫ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯖ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ꯫ ꯏꯃꯥ ꯁꯤꯖꯅꯁꯨ ꯁꯥꯎꯒꯅꯤ꯫ ꯃꯇꯤꯛ ꯆꯥꯗꯦ ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯦꯝꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ꯫ ꯆꯥꯡꯌꯦꯡꯅꯤ ꯑꯩꯍꯥꯛꯀꯤ ꯆꯥꯡꯌꯦꯡ꯫ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯕꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕ? ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯔꯕꯤ ꯂꯩꯃ ꯁꯤꯖꯅꯤ, ꯂꯩꯃ ꯁꯤꯖ꯫ ꯃꯤꯅꯝꯕ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯔꯛꯂꯤ, ꯃꯌꯦꯛ ꯍꯦꯟꯅꯁꯨ ꯁꯦꯡꯂꯛꯂꯤ꯫ ꯂꯨꯋꯥꯡ ꯃꯥꯒꯤ ꯁꯛꯇꯝ ꯃꯇꯤꯛ ꯃꯒꯨꯜꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯁꯕꯥꯟꯅꯗꯨꯅ ꯇꯞꯅ ꯌꯦꯡꯖꯔꯛꯏ ꯂꯩꯁꯅꯥ ꯏꯕꯦꯝꯃ꯫ ꯂꯨꯋꯥꯡꯅ ꯀꯥꯈꯠꯂꯨ ꯁꯤꯖ, ꯀꯥꯈꯠꯂꯨ꯫ ꯂꯩꯁꯅꯥ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯂꯨꯋꯥꯡ ꯃꯥꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯇꯣꯡꯈ꯭ꯔꯦ꯫ ꯊꯧꯕ ꯍꯧꯔꯛꯏ꯫ ꯀꯣꯅꯨꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ꯫ ꯂꯨꯋꯥꯡ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯇꯞꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯂꯩꯁꯅꯥꯗꯤ ꯀꯣꯅꯨꯡꯒꯤ ꯐꯖꯕꯗ ꯉꯥꯎꯈ꯭ꯔꯦ꯫ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯤꯖ ꯑꯃ ꯄꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯄꯨꯝꯕ ꯋꯥ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ꯫ ꯃꯃꯥ ꯁꯤꯖ ꯇꯣꯅꯨꯁꯨ ꯃꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯊꯣꯔꯛꯂꯦ꯫ ꯍꯪꯂꯛꯏ ꯃꯆꯥꯗ, ꯅꯤꯡꯊꯦꯝ, ꯃꯍꯥꯛꯇꯤ ꯀꯔꯝꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯣ? ꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯂꯩꯁꯅꯥ ꯂꯨꯋꯥꯡꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯂꯨꯋꯥꯡꯅ ꯏꯃꯥ ꯁꯤꯖ, ꯅꯤꯡꯊꯧ ꯑꯃꯠꯇꯒꯤ ꯃꯆꯥ ꯅꯠꯇꯦ꯫ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯁꯛꯍꯦꯟꯕꯤ ꯂꯩꯔꯥꯡ꯫ ꯇꯣꯅꯨ ꯅꯣꯛꯂꯝꯕ ꯋꯥꯏꯊꯣꯡ ꯑꯗꯨ ꯍꯣꯡꯈ꯭ꯔꯦ ꯑꯁꯥꯎꯕ ꯁꯛꯐꯝꯗ꯫ ꯈꯪꯉꯤ ꯃꯃꯥ ꯁꯤꯖ ꯁꯥꯎꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯂꯨꯋꯥꯡ ꯃꯍꯥꯛꯇꯤ ꯑꯍꯦꯟꯕ ꯄꯥꯝꯗꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯝꯕꯗꯒꯤ ꯁꯛꯂꯣꯠꯇꯨꯅ ꯊꯤꯈꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯆꯥꯕꯤ ꯁꯤꯖ꯫ ꯐꯪꯈꯤ ꯂꯩꯁꯅꯥꯕꯨ꯫ ꯇꯣꯅꯨ ꯃꯍꯥꯛꯇꯤ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯥꯝꯗꯦ, ꯌꯥꯝꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ꯫ ꯂꯨꯋꯥꯡꯒ ꯃꯥꯟꯅꯗꯦ ꯃꯍꯥꯛꯇꯤ, ꯍꯥꯏꯔꯛꯏ ꯇꯣꯅꯨꯅ꯫ ꯅꯤꯡꯊꯦꯝ, ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯦ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯜꯂꯨꯆꯣ꯫ ꯏꯃꯥ ꯁꯤꯖ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯗꯨꯅ ꯅꯆꯥꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯅꯉꯣꯟꯗ, ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ꯫ ꯃꯁꯤꯗ ꯉꯝꯗ꯭ꯔꯕꯗꯤ ꯁꯖꯤꯛ ꯈꯣꯝꯕꯤ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯂꯨꯋꯥꯡꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯁꯤꯖ, ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯂꯩ꯫ ꯇꯣꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯅ꯫ ꯏꯃꯥ ꯁꯤꯖ, ꯑꯩꯒꯤ ꯁꯤꯖꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯊꯤꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ? ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯄꯤ ꯑꯁꯤ ꯏꯃꯥ ꯁꯤꯖꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯇꯣꯅꯨ ꯁꯥꯎꯅ ꯅꯤꯡꯊꯦꯝ! ꯏꯃꯥ ꯁꯤꯖ, ꯅꯆꯥꯕꯨ ꯊꯧꯒꯂꯣꯟ ꯀꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯏꯃꯥꯒꯤꯗꯨꯗꯤ ꯃꯔꯩ, ꯀꯔꯥꯝ ꯆꯥꯎꯕ, ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯅꯤꯡꯊꯧ ꯈꯛꯇꯅ ꯃꯤꯔꯣ? ꯂꯥꯏꯔꯕ ꯃꯈꯣꯏꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯅꯦꯝ ꯑꯋꯥꯡ, ꯊꯥꯛ ꯋꯥꯡꯕ ꯋꯥꯡꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯏꯃꯥ ꯁꯤꯖꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯏꯃꯥ ꯁꯤꯖ ꯁꯤꯕꯗ ꯁꯅꯥ ꯂꯨꯄꯥ, ꯂꯟ ꯊꯨꯝ ꯑꯁꯤ ꯄꯨꯕꯈꯛ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯁꯥꯎꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯣꯅꯨ꯫ ꯂꯨꯋꯥꯡꯅ ꯆꯪꯂꯛꯄꯗ ꯁꯖꯤꯛ ꯈꯣꯝꯕꯤꯁꯨ ꯊꯣꯔꯛꯏ꯫ ꯂꯨꯋꯥꯡꯅ ꯁꯖꯤꯛ ꯈꯣꯝꯕꯤ, ꯅꯪ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯍꯟꯖꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯀꯨꯏꯅ ꯂꯩꯊꯔꯒꯗꯤ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ꯫
ꯅꯤꯡꯊꯦꯝ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯒꯅꯤ ꯅꯨꯄꯤꯁꯤꯅ ꯁꯤꯖ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯄꯤ ꯑꯗꯣ ꯊꯤꯟꯊꯣꯛꯂꯨꯆꯣ ꯏꯅꯥ ꯈꯨꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯄꯣꯏꯔꯩ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯁꯖꯤꯛꯈꯣꯝꯕꯤ ꯑꯩꯅ ꯁꯤꯖ ꯑꯣꯏꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯒꯅꯤꯗꯣ ꯅꯍꯥꯛꯅ ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯨꯅ ꯑꯗꯨ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯂꯩꯔꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯩ ꯀꯅꯥꯕꯨꯁꯨ ꯁꯤꯖ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯀꯥꯗ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯁꯖꯤꯛꯈꯣꯝꯕꯤꯁꯨ ꯁꯥꯎꯅ ꯂꯨꯋꯥꯡꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯊꯗ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯇꯣꯅꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯁꯤꯖ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯁꯖꯤꯛꯈꯣꯝꯕꯤ ꯅꯪ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯏꯃꯥ ꯁꯤꯖ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯑꯩꯅ ꯁꯤꯖ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ ꯁꯖꯤꯛꯈꯣꯝꯕꯤ ꯑꯩ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯅꯨꯁꯨ ꯆꯪꯈ꯭ꯔꯦ ꯁꯖꯤꯛꯈꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯍꯧꯏ ꯀꯥ ꯃꯅꯨꯡꯗ ꯂꯨꯋꯥꯡꯅ ꯁꯤꯖ ꯃꯔꯩ ꯌꯥꯝꯅ ꯇꯧꯒꯅꯨ ꯁꯤꯖ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯕꯨ ꯁꯤꯖꯔꯣ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯂꯩꯃꯁꯤꯖꯁꯨ ꯑꯣꯏꯕꯤꯌꯨ ꯊꯃꯣꯏꯒꯤ ꯃꯕꯦꯝꯃꯁꯨ ꯑꯣꯏꯖꯔꯣꯏ ꯅꯤꯡꯊꯦꯝꯒꯤ ꯂꯩꯃꯁꯤꯖꯁꯨ ꯑꯣꯏꯖꯅꯤꯡꯗꯦ ꯀꯤꯖꯩ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯍꯥꯛꯅ ꯁꯤꯖ ꯑꯣꯏꯕꯗꯤ ꯅꯤꯡꯊꯦꯝꯒꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯁꯖꯤꯛꯈꯣꯝꯕꯤꯅ ꯁꯥꯎꯒꯅꯤ ꯍꯩꯃ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯤꯖꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯀꯤ ꯌꯥꯝꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯂꯩꯕꯤꯔꯅꯨ ꯏꯅꯥꯛꯇꯒ ꯁꯖꯤꯛꯈꯣꯝꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯆꯣ ꯑꯩꯗꯤ ꯁꯖꯤꯛꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯔꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ ꯌꯥꯝꯕꯨꯡ ꯍꯥꯎꯅꯦ ꯊꯟꯖꯩꯗ ꯑꯩꯗꯤ ꯆꯠꯂꯣꯕ ꯌꯥꯝꯕꯨꯡ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯤ ꯑꯁꯤꯒꯤ ꯎꯄꯨꯁꯤꯗ ꯌꯥꯎꯔꯕꯅꯤ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯃꯒꯦ ꯃꯗꯨ ꯁꯦꯠꯇꯨꯅ ꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯂꯦ ꯊꯣꯡꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯂꯨꯋꯥꯡ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯂꯩꯁꯅꯥ ꯁꯤꯖ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯒ ꯁꯅꯥ ꯂꯤꯀꯣꯟ ꯂꯩꯇꯦꯡ ꯀꯌꯥꯅ ꯃꯁꯥ ꯑꯗꯨ ꯌꯣꯝꯂꯦ ꯂꯨꯋꯥꯡ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯂꯩꯁꯅꯥ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯐꯖꯩ ꯌꯥꯝꯅꯁꯨ ꯄꯛꯑꯦ ꯅꯪꯉꯣꯟꯗ ꯐꯤꯖꯣꯜꯁꯦ ꯑꯁꯦꯡꯕꯒꯤꯔꯣ ꯌꯥꯝꯕꯣ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯐꯖꯩ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯋꯥꯡ ꯑꯃꯗꯤ ꯂꯩꯁꯅꯥ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯈꯤ ꯂꯩꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯇꯣꯝꯇ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯔꯥꯡ ꯃꯈꯜ ꯁꯨꯅ ꯍꯧꯏ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯏꯪ ꯆꯤꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯅꯥ ꯐꯝꯊꯔꯛꯇꯨꯅ ꯑꯉꯥꯡꯕ ꯒꯨꯂꯥꯞ ꯑꯃ ꯍꯦꯛꯇꯨꯅ ꯌꯦꯠ ꯊꯪꯕ ꯅꯥꯄꯗ ꯆꯤꯟꯁꯤꯜꯂꯤ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯕꯨ ꯂꯥꯛꯂꯤꯕ ꯁꯖꯤꯛꯈꯣꯝꯕꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯂꯩꯔꯥꯡ ꯑꯗꯨ ꯐꯠ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯈꯤ ꯂꯩꯁꯅꯥ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯅꯣ ꯑꯩꯅ ꯂꯩ ꯆꯤꯟꯕꯁꯦ ꯎꯔꯒ ꯀꯜꯂꯛꯏꯔꯣ ꯁꯖꯤꯛꯈꯣꯝꯕꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯜꯂꯛꯇꯣꯏꯕ ꯐꯖꯈ꯭ꯔꯕ ꯂꯩꯔꯥꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯆꯤꯜꯂꯒꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯆꯠꯂꯣ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯩꯅꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯖ ꯑꯣꯏꯔꯤꯕꯁꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯜꯂꯛꯏꯕꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯂꯩꯀꯣꯜ ꯑꯁꯦ ꯑꯩꯒꯤ ꯈꯪꯉꯕ꯭ꯔꯥ ꯃꯄꯨ ꯑꯩꯅ ꯆꯪꯕ ꯌꯥꯗ꯭ꯔꯒꯗꯤ ꯃꯤꯅꯥꯏꯅꯅ ꯆꯪꯒꯗ꯭ꯔꯣ ꯍꯥ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯀꯣꯛ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯃꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯍꯥꯛꯄꯨ ꯇꯟꯗꯕ꯭ꯔꯥꯕ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯈꯖꯥꯏ ꯇꯝꯅ ꯊꯥꯖꯤꯜꯂꯛꯄꯗ ꯈꯨꯕꯥꯛ ꯑꯗꯨ ꯂꯩꯁꯅꯥꯒꯤ ꯈꯖꯥꯏ ꯌꯧꯈꯤꯗ꯭ꯔꯦ ꯅꯥꯀꯟꯗꯒꯤ ꯇꯥꯞ ꯐꯥꯈꯤ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯗꯧꯅꯔꯤ ꯁꯤꯖ ꯌꯥꯝꯕꯣꯡ ꯃꯥꯅ ꯑꯩ ꯂꯩꯀꯣꯜ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯤ ꯁꯖꯤꯛꯈꯣꯝꯕꯤ ꯃꯄꯨ ꯅꯠꯇꯅ ꯃꯄꯨ ꯁꯥꯔꯛꯀꯅꯨ ꯆꯣꯞꯄ ꯅꯪꯒꯦꯗꯅꯤ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯆꯤꯡꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯖꯤꯛꯈꯣꯝꯕꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯌꯦꯡꯍꯧꯔꯤ ꯂꯨꯋꯥꯡꯅ ꯑꯩꯅ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯦꯗ ꯁꯤꯖ ꯌꯥꯝꯕꯣꯡ ꯑꯩꯅ ꯅꯠꯇꯤ ꯑꯩꯒꯤ ꯅꯥꯆꯣꯝꯗꯣ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯧꯊꯣꯛꯑꯒ ꯍꯨꯟꯗꯣꯛꯈ꯭ꯔꯤꯕꯅꯤ ꯅꯪꯕꯨ ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯥꯕ ꯈꯨꯝꯂꯛꯇꯦ ꯂꯩꯁꯅꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯩꯃ ꯁꯤꯖ ꯑꯣꯏꯔꯕꯅꯤ ꯃꯤꯅꯅꯦ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯍꯟꯒꯅꯨ ꯁꯤꯖ ꯁꯖꯤꯛꯈꯣꯝꯕꯤ ꯐꯝꯊꯗꯨꯅ ꯋꯥꯈꯜ ꯀꯟꯅ ꯊꯥꯗꯔꯤ ꯁꯥꯎꯕꯅꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯤꯖ ꯈꯨꯕꯝꯕꯨ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯩꯊꯍꯟꯒꯅꯤ ꯂꯩꯁꯅꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯇꯣꯅꯨꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯈꯤ
ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯂꯩꯁꯅꯥ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯤꯡꯈꯪ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯊꯟꯈ꯭ꯔꯦꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯀꯥꯟꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯗꯥꯐꯝ ꯂꯩꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯟꯈ꯭ꯔꯦ ꯂꯥꯂꯣꯡ ꯑꯃ ꯇꯣꯅꯨ ꯑꯃꯗꯤ ꯁꯖꯤꯛꯈꯣꯝꯕꯤꯅ꯫ ꯁꯖꯤꯛꯈꯣꯝꯕꯤ, ꯅꯍꯥꯛꯅ ꯁꯤꯖ ꯑꯣꯏꯅꯤꯡꯂꯕꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ, ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯁꯤꯖ, ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯔꯁꯤ, ꯑꯩ ꯇꯞꯅ ꯁꯤꯜꯂꯛꯑꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯁꯖꯤꯛꯈꯣꯝꯕꯤ ꯇꯣꯅꯨꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯁꯅꯥ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯇꯥꯟꯖꯥ ꯆꯥꯅꯅ ꯇꯣꯅꯨꯁꯨ ꯂꯥꯛꯏ꯫ ꯏꯃꯥꯁꯤ, ꯇꯣꯅꯨ ꯆꯞ ꯂꯦꯞꯇꯨꯅ, ꯀꯧꯔꯛꯀꯅꯨ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯧꯕ ꯌꯥꯕ꯭ꯔꯣ? ꯅꯃꯥ ꯅꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯨꯈꯥꯛ ꯀꯣꯝꯗꯒꯤ ꯍꯧꯔꯛꯄꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯖ ꯑꯣꯏꯕ? ꯏꯃꯥꯁꯤ, ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏ ꯍꯥꯏꯕꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯉꯁꯤꯗꯤ ꯑꯩ ꯏꯃꯥꯁꯤꯒꯤ ꯑꯁꯣꯏꯕ ꯈꯔ ꯁꯦꯝꯗꯣꯛꯀꯦ꯫ ꯀꯔꯤ? ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥꯁꯤ, ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯃꯥ ꯁꯤꯖ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯖꯗꯕ ꯋꯥꯉꯥꯡ ꯉꯥꯡꯕꯗꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ꯭ꯔꯥ? ꯏꯃꯥꯁꯤꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯁꯤꯖꯤꯟꯅꯐꯝ ꯑꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ? ꯅꯍꯥꯛ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯒꯦꯔꯥ ꯍꯥ? ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯉꯧꯗꯨꯅ ꯂꯦꯟꯒꯦꯔꯣ? ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯗꯧꯔꯤꯕ? ꯃꯍꯥꯛꯄꯨ ꯁꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯣ ꯑꯩꯅ ꯀꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯏꯃꯥ ꯁꯤꯖ꯫ ꯂꯨꯋꯥꯡꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯀꯧꯔꯛꯏ ꯃꯅꯥꯏ ꯑꯃꯕꯨ꯫ ꯆꯪꯂꯣ, ꯄꯨꯔꯛꯑꯣ ꯁꯤꯗ꯫ ꯃꯅꯥꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯂꯨꯋꯥꯡ ꯐꯤꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯍꯥꯏꯗꯣꯛꯏ꯫ ꯃꯁꯥꯁꯤꯡ ꯑꯗꯨ ꯏꯈꯪ ꯈꯪꯏ꯫ ꯇꯣꯅꯨꯒ ꯂꯩꯁꯅꯥꯒ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ꯫ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥ ꯁꯤꯖ, ꯃꯁꯤꯅꯤ ꯑꯩꯒꯤ ꯁꯤꯖꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯂꯨꯕꯒꯤ ꯆꯩꯔꯥꯛ꯫ ꯃꯥꯅꯤ, ꯑꯗꯨꯉꯩ ꯐꯠꯇ꯭ꯔꯕ ꯃꯃꯥꯇꯣꯟꯒ ꯁꯤꯟꯅꯔꯒ ꯃꯍꯥꯛꯄꯨ ꯐꯥꯅꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯀ ꯃꯈꯨꯠꯀꯅꯤ꯫ ꯇꯣꯅꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯅꯤꯡꯊꯦꯝ! ꯃꯈꯥ ꯇꯥꯔꯛꯏ ꯇꯣꯅꯨ꯫ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯑꯁꯤꯒꯤ ꯍꯥꯀꯟꯗꯒꯤ ꯅꯍꯥꯛ ꯃꯤ ꯍꯥꯠꯂꯕ? ꯏꯃꯥ ꯁꯤꯖꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯏꯃꯥ ꯁꯤꯖ, ꯁꯖꯤꯛꯈꯣꯝꯕꯤꯒ ꯅꯕꯥꯅꯤ ꯀꯩꯁꯨꯝꯁꯪ ꯌꯧꯕ ꯇꯥꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ, ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯏꯃꯥ ꯁꯤꯖ, ꯄꯨꯛꯆꯦꯜꯗꯣ ꯁꯦꯡ, ꯅꯃꯧ ꯑꯁꯤꯒ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯗ ꯀꯔꯤ ꯀꯥꯏ? ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯅꯕ ꯍꯤꯒꯥꯏ ꯋꯥ ꯀꯥꯝꯁꯤꯟꯕꯤ ꯁꯖꯤꯛꯈꯣꯝꯕꯤꯒ ꯄꯨꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯁꯤꯖꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯏꯅꯥꯏ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯨꯋꯥꯡ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯇꯣꯅꯨ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯎꯅꯤꯡꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯌꯦꯡꯍꯧꯏ꯫ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯃꯆꯥꯅ ꯃꯍꯥꯛꯀꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯛꯂꯦ ꯈꯟꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯈ꯭ꯔꯦꯗꯣ ꯇꯣꯅꯨ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯁꯤ ꯁꯣꯜꯂꯝꯕꯗꯨꯅ ꯆꯪꯈ꯭ꯔꯦ ꯇꯣꯅꯨ꯫ ꯂꯨꯋꯥꯡꯅ, ꯁꯤꯖ, ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ? ꯅꯪꯕꯨ ꯑꯩꯅ ꯏꯃꯥꯁꯤꯒ ꯁꯖꯤꯛꯈꯣꯝꯕꯤꯒꯁꯦ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝꯕꯣ, ꯑꯩꯅ ꯆꯨꯝꯅꯗ ꯏꯃꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕ ꯈꯛꯇꯅꯤ꯫ ꯀꯧꯔꯨꯅꯨ ꯍꯌꯦꯡꯗꯒꯤ, ꯀꯣꯟꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯏ ꯇꯈꯦꯜꯂꯩ ꯅꯥꯆꯣꯡ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯞꯅ ꯆꯤꯟꯁꯤꯟꯕꯤꯔꯛꯏ꯫ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦ꯫ ꯍꯥꯟꯅꯗꯤ ꯊꯤꯕ꯭ꯔꯣ ꯌꯥꯝꯕꯣ? ꯊꯤꯗꯦ, ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯐꯖꯩ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ, ꯁꯤꯖ, ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯌꯥꯝꯕꯨꯡ ꯌꯥꯝꯅ ꯋꯥꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯗꯣꯏꯅꯣ ꯌꯥꯝꯕꯣ? ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯅꯥ ꯎꯍꯟꯗ ꯇꯨꯃꯤꯟꯅ ꯁꯖꯤꯛꯈꯣꯝꯕꯤꯒ ꯇꯣꯅꯨꯒ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯇꯣꯅꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯖꯤꯛꯈꯣꯝꯕꯤ, ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ, ꯃꯃꯥꯇꯣꯟ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ, ꯀꯧꯊꯣꯔꯛꯎ꯫ ꯍꯣ ꯃꯤ ꯀꯅꯥꯅꯣ? ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯤ꯫ ꯏꯈꯪ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯁꯖꯤꯛꯈꯣꯝꯕꯤ꯫ ꯏꯃꯥ ꯁꯤꯖ, ꯆꯠꯍꯧꯕꯅ ꯐꯔꯅꯤ꯫
ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦꯗ ꯍꯩ ꯑꯗꯨꯅ ꯀꯔꯝꯅ ꯂꯩ ꯃꯁꯤꯖ ꯑꯣꯏꯒꯗꯧꯔꯤꯕꯅꯣꯅꯦꯍꯦ ꯏꯃꯥ ꯁꯤꯖ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯁꯤ ꯁꯥꯊꯤꯕ ꯃꯥꯜꯂꯦꯕ ꯁꯥꯊꯤꯔꯕꯁꯨꯅꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯖꯔꯨꯗꯣꯏꯅꯣ ꯏꯃꯥ ꯁꯤꯖ ꯏꯃꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯁꯖꯤꯈꯣꯝꯕꯤ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯇꯣꯅꯨꯅ ꯁꯖꯤꯈꯣꯝꯕꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯈ꯭ꯔꯦ ꯑꯩ ꯂꯥꯛꯆꯔꯝꯗ꯭ꯔꯕꯁꯨ ꯐꯒꯗꯕꯅꯤ ꯏꯃꯨꯡꯗꯒꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯊꯣꯔꯛꯂꯤꯕ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯖꯤꯈꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯃꯥꯁꯤꯌꯥ ꯑꯁꯤꯕꯨ ꯃꯤꯔꯣ ꯁꯥꯔꯣ ꯍꯤꯡꯆꯥꯕꯤꯔꯣ ꯑꯇꯣꯝꯕꯤꯁꯤ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯅꯕ꯭ꯔꯣ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨꯕ ꯁꯖꯤꯈꯣꯝꯕꯤ ꯊꯥꯖ ꯂꯩꯕꯥꯛꯀꯤ ꯂꯩ ꯃꯁꯤꯖ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯅꯅꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯀꯔꯤ ꯊꯕꯛꯀꯤ ꯐꯤꯗꯥ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯇꯣꯅꯨ ꯇꯞꯅ ꯀꯥꯈꯠꯂꯛꯏ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯃꯤ ꯁꯖꯤꯈꯣꯝꯕꯤꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯐꯝꯃꯤ ꯅꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯕ ꯇꯥꯖꯩ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯂꯩ ꯃꯁꯤꯖ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯛꯇꯤ ꯈꯪꯖꯗ꯭ꯔꯦ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯅꯤ ꯊꯥꯖ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯊꯥꯖ ꯇꯣꯅꯨꯅ ꯑꯩ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ ꯅꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯔꯕ ꯂꯦꯝꯂꯩꯅꯤ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯌꯥꯔꯕꯅꯤ ꯏꯆꯦꯝꯁꯤ ꯂꯦꯝꯂꯩꯗꯣ ꯑꯆꯝꯕ ꯂꯦꯝꯂꯩ ꯑꯣꯏꯗꯦ ꯃꯗꯨꯅ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯈꯥꯎꯖꯥꯎ ꯑꯃ ꯊꯝꯃꯤ ꯊꯥꯖ ꯈꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯅꯥ ꯉꯥꯛꯇꯅꯤ ꯈꯥꯎ ꯑꯗꯨꯗꯤ ꯇꯣꯅꯨꯅ ꯅꯍꯥꯛꯅ ꯄꯣꯛꯇꯕꯤ ꯅꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯅꯍꯥꯛꯀ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯤꯟꯗꯣꯔꯛꯑꯣ ꯑꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯉꯝꯗ꯭ꯔꯕ ꯅꯍꯥꯛ ꯅꯥꯇꯩ ꯀꯌꯥꯗꯤ ꯆꯥꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯔꯛꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯊꯣꯛꯈꯤ ꯄꯨꯟꯅ ꯇꯣꯅꯨ ꯑꯃꯗꯤ ꯁꯖꯤꯈꯣꯝꯕꯤ ꯌꯦꯡꯍꯧꯋꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯖ ꯁꯅꯥ ꯈꯥꯎ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅꯥꯅ ꯌꯥꯝꯕꯣꯡ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯣ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤ ꯌꯥꯝꯅ ꯇꯜꯂꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯎꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯅꯕꯨ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯅꯗꯤ ꯆꯠꯈꯤꯅꯨꯀꯣ ꯍꯣꯏ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯈꯔ ꯂꯥꯞꯇꯛꯅ ꯇꯣꯅꯨꯒ ꯁꯖꯤꯈꯣꯝꯕꯤꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯎ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯍꯜꯂꯤ ꯃꯍꯥꯛꯁꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯈ꯭ꯔꯦ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯣꯅꯨꯅ ꯁꯖꯤꯈꯣꯝꯕꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤ ꯍꯣꯏ ꯏꯃꯥ ꯁꯤꯖ ꯀꯨꯏꯊꯕ ꯆꯨꯝꯂꯣꯏ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ ꯁꯖꯤꯈꯣꯝꯕꯤ ꯂꯩꯁꯅꯥ ꯎꯖꯥꯎꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯎꯊꯣꯛꯈ꯭ꯔꯦ ꯁꯖꯤꯈꯣꯝꯕꯤꯅ ꯂꯥꯎꯔꯛꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯨꯝꯂꯤꯕꯗꯣ ꯂꯩꯁꯅꯥ ꯂꯣꯠꯇꯨꯅ ꯂꯩꯇꯦ ꯐꯠ ꯊꯣꯔꯛꯇꯨꯅ ꯑꯩꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯣꯅꯨꯅ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯅꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯑꯩꯅ ꯅꯤꯡꯊꯦꯝꯗ ꯁꯣꯏꯗꯅ ꯇꯝꯒꯅꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯁꯖꯤꯈꯣꯝꯕꯤ ꯁꯖꯤꯈꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯕꯥꯛꯅ ꯊꯥꯒꯦ ꯇꯧꯏ ꯂꯩꯁꯅꯥꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯕꯥꯛꯅ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯅꯝꯃꯤꯟꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯌꯦꯡꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯕꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯁꯖꯤꯈꯣꯝꯕꯤ ꯇꯣꯅꯨꯅ ꯍꯩ ꯅꯪꯒꯨꯝꯕ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯗꯨꯗꯤ ꯃꯥꯒꯨꯝꯕꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯖ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯣ ꯏꯃꯥꯁꯤ ꯇꯣꯅꯨ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯂꯩ ꯇꯣꯅꯨꯅ ꯂꯥꯎꯔꯛꯏ ꯍꯣ ꯀꯅꯥ ꯂꯩꯕꯒꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤ ꯌꯥꯏꯕꯤ ꯀꯟꯕꯤꯌꯣ
ꯂꯩꯁꯅꯥ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅꯁꯨ꯫ ꯏꯃꯥꯁꯤꯕꯨ ꯋꯥꯈꯜ ꯆꯣꯏꯕꯤꯔꯕ꯭ꯔꯣ? ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯃꯥꯅ ꯂꯥꯎꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯎꯔꯤ꯫ ꯃꯤꯌꯥꯝꯁꯨ ꯇꯥꯔꯗꯨꯅ ꯍꯨꯞꯆꯤꯜꯂꯛꯂꯤ꯫ ꯇꯣꯅꯨ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯃꯌꯥꯝ ꯇꯥꯕꯤꯌꯣ, ꯅꯤꯡꯊꯦꯝꯒꯤ ꯂꯩꯃꯁꯤꯗ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝꯅ ꯂꯝꯕꯤꯁꯤꯗ ꯃꯅꯥꯏ ꯈꯔꯒ ꯂꯨꯝꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯂꯝꯒꯅꯤ꯫ ꯂꯩꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯁꯤ, ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯌꯥꯝ ꯀꯩꯗꯧꯕꯤꯔꯒꯦ? ꯅꯨꯄꯤꯁꯦ ꯀꯣꯅꯨꯡ ꯐꯥꯎꯕꯗ ꯄꯨꯕꯤꯌꯨ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯤ꯫ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯒꯤ ꯆꯩꯔꯥꯛ ꯄꯤꯐꯝ ꯑꯗꯨ ꯈꯨꯔꯨꯈꯨꯗ ꯀꯨꯜꯍꯜꯂꯤ꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯁꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯂꯥꯎꯊꯣꯔꯛꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ꯫ ꯃꯌꯥꯝ ꯇꯥꯕꯤꯌꯨ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥ ꯁꯤꯖꯕꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯃꯃꯥ ꯁꯤꯖꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯤ꯫ ꯑꯁꯤ ꯍꯦꯛ ꯂꯥꯎꯈꯤꯕꯒ ꯅꯨꯄꯥꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯁꯅꯥꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯂꯨꯔꯦꯜ ꯀꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯊꯔꯛꯂꯤ꯫ ꯍꯥꯏꯊꯔꯛꯂꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯁꯅꯥ ꯌꯧꯈꯤꯗ꯭ꯔꯦ, ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ꯫ ꯇꯦꯟꯖꯩ ꯑꯃꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯟꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯌꯨꯡꯈ꯭ꯔꯦ꯫ ꯇꯣꯅꯨꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ, ꯂꯥꯎꯔꯛꯏ꯫ ꯑꯩꯒꯤ ꯁꯤꯖꯗ ꯀꯅꯥ ꯑꯃꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯉꯝꯕ ꯇꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯑꯣꯏꯅ ꯀꯛꯈ꯭ꯔꯦ꯫ ꯄꯨꯜꯂꯤꯕ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥꯏ ꯈꯔ ꯊꯥꯖꯤꯟꯗꯨꯅ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯍꯜꯂꯤ꯫ ꯇꯣꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡꯉꯥꯟꯕꯅ꯫ ꯏꯃꯥ ꯁꯤꯖꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯍꯣꯡꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯄꯨꯛꯆꯦꯜ ꯑꯗꯨ ꯄꯤꯛꯄꯅ ꯍꯛꯄꯨ ꯑꯩꯒꯤ ꯏꯃꯥꯅꯤꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯇꯣꯅꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯕꯅ꯫ ꯁꯖꯤꯛ ꯈꯣꯝꯕꯤꯗꯤ ꯏꯀꯥꯏꯕ ꯈꯪꯕ ꯅꯠꯇꯦ, ꯁꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯍꯧꯏ꯫ ꯁꯤꯖꯥ, ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ? ꯃꯤꯍꯨ ꯌꯥꯝꯅ ꯆꯪꯉꯤ ꯅꯪꯉꯣꯟꯗ꯫ ꯆꯪꯖꯁꯅꯨ, ꯌꯥꯝꯕꯨꯡꯗ ꯆꯪꯕꯁꯨ ꯅꯠꯇꯦ꯫ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯅꯪꯁꯦ꯫ ꯂꯨꯋꯥꯡ ꯊꯥꯔꯤꯕ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯀꯣꯛꯁꯦ ꯑꯝꯇ ꯅꯝꯃꯨ ꯂꯥꯎ꯫ ꯉꯝꯖꯔꯔꯣꯏ, ꯀꯅꯥꯅꯣꯝꯃ ꯀꯧꯔꯒ ꯅꯝꯍꯜꯂꯨꯆꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯁꯖꯤꯛꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯝꯍꯜꯂꯨꯔꯒꯦ꯫ ꯑꯣ, ꯌꯥꯝꯕꯨꯡꯗꯤ ꯁꯖꯤꯛꯈꯣꯝꯕꯤꯗ ꯀꯣꯛꯀꯥꯁꯦ ꯌꯥꯝꯅ ꯅꯝꯍꯟꯅꯤꯡꯈꯤꯕꯖꯥꯠꯅꯤꯅꯦ꯫ ꯅꯪꯅ ꯅꯝꯃꯨ ꯌꯥꯗꯕꯒꯤ ꯍꯥꯏꯕꯅꯤꯗꯅ꯫ ꯑꯗꯣ ꯑꯇꯣꯞꯄꯗ ꯅꯝꯍꯟꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯒ ꯁꯖꯤꯛꯈꯣꯝꯕꯤ, ꯌꯥꯝꯕꯣ, ꯁꯖꯤꯛꯈꯣꯝꯕꯤꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦꯕ? ꯂꯨꯋꯥꯡ ꯅꯣꯛꯇꯨꯅ, ꯑꯩ ꯆꯠꯂꯒꯦꯗꯣ꯫ ꯂꯥꯛꯀꯦꯍꯦ, ꯌꯥꯝꯅ ꯆꯠꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ꯫ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯂꯥꯏꯕꯛꯇ ꯅꯝꯃꯨ꯫ ꯂꯩꯁꯅꯥ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯀꯤꯠ ꯀꯤꯠ ꯅꯝꯃꯤ꯫ ꯈꯤꯇꯪ ꯇꯞꯅ ꯅꯝꯃꯨ ꯁꯤꯖ ꯅꯪꯕꯣ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ? ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯅꯝꯃꯨ꯫ ꯂꯩꯁꯅꯥ ꯂꯨꯋꯥꯡꯒꯤ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯏꯟꯊꯣꯛꯂꯒ, ꯃꯁꯛꯁꯤꯒ ꯅꯨꯡꯉꯥꯏꯕꯅ ꯄꯥꯝꯃꯤꯕ? ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯀꯩ? ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯔꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯃꯆꯤꯟ ꯃꯆꯥꯁꯦ ꯈꯨꯝꯅꯅꯕ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕ꯫ ꯌꯥꯔꯦ, ꯌꯥꯝꯕꯨꯡꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ, ꯂꯩꯔꯝꯃꯣ, ꯑꯩ ꯍꯩ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯩꯁꯅꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯍꯩ ꯈꯔ ꯍꯥꯞꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯂꯩꯁꯅꯥ꯫ ꯂꯨꯋꯥꯡꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ, ꯌꯥꯝꯕꯣ, ꯌꯥ ꯀꯥꯊꯣꯛ꯫ ꯂꯨꯋꯥꯡꯁꯨ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯌꯥ ꯀꯥꯊꯣꯔꯛꯏ, ꯑꯪꯒꯨꯔ ꯑꯃ ꯏꯜꯂꯛꯏ꯫ ꯁꯤꯖꯥ, ꯀꯩ ꯍꯥꯏꯒꯦ? ꯌꯥꯝ ꯍꯥꯎꯏ꯫ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯔꯗꯤ ꯆꯥꯔꯣ꯫ ꯍꯥꯏꯔꯝꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯅꯣꯛꯇꯨꯅ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ? ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯉꯤꯕ꯫ ꯑꯗꯨꯅ ꯀꯔꯤꯒꯤ? ꯁꯖꯤꯛꯈꯣꯝꯕꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯠꯍꯟꯈꯤꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤ ꯁꯤꯖꯥ꯫ ꯐꯅ ꯇꯥꯜꯂꯕꯅꯤ, ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯣ ꯌꯥꯝꯕꯣ, ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯂꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯒꯅ, ꯂꯨꯋꯥꯡ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ, ꯅꯪ ꯂꯩꯇ꯭ꯔꯒꯅ ꯍꯥꯏꯁꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ? ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯒꯗꯤ ꯌꯥꯝꯕꯨꯡ ꯅꯍꯥꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯨꯀꯣ꯫ ꯍꯩꯗꯤ ꯁꯤꯖꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫
ꯅꯣꯡꯃꯗꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯊꯤ ꯑꯃ ꯌꯧꯔꯛꯂꯦ. ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯃꯃꯥꯇꯣꯟ ꯊꯥꯖꯒꯤ ꯑꯣꯏꯔꯝꯃꯤ. ꯍꯔꯥꯎꯅ ꯆꯤꯊꯤꯗꯨꯕꯨ ꯄꯥꯕ ꯍꯧꯔꯛꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ, ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯃꯥꯇꯣꯟ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯂꯥꯛꯎ. ꯂꯩꯁꯅꯥ, ꯅꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯅꯃꯥꯇꯣꯟ ꯑꯩꯅ ꯉꯥꯏꯔꯤ. ꯅꯍꯥꯛꯀꯤ ꯅꯃꯥꯇꯣꯟ ꯊꯥꯖ. ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯂꯩꯁꯅꯥ ꯏꯕꯦꯝꯃ. ꯍꯔꯥꯎꯏ. ꯃꯃꯥꯇꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯪꯖꯕ ꯅꯠꯇꯦ ꯂꯩꯁꯅꯥꯗꯤ. ꯃꯤꯅꯝꯕ ꯋꯥꯍꯩꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯊꯃꯣꯏ ꯁꯨꯝꯈ꯭ꯔꯦ. ꯌꯥꯝꯅ ꯍꯩꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯪꯊꯍꯟꯈ꯭ꯔꯦ. ꯃꯍꯨ ꯄꯨꯕꯤ ꯂꯤꯟ ꯑꯃꯣꯝ ꯑꯗꯨꯅ ꯂꯩꯁꯅꯥ ꯆꯥꯎꯔꯕ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯀꯦꯕ ꯍꯧꯔꯛꯏ. ꯂꯨꯋꯥꯡ ꯆꯪꯂꯛꯇꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ? ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ. ꯏꯃꯥꯇꯣꯟꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ. ꯀꯔꯤꯒꯤ ꯃꯁꯥ ꯉꯝꯗꯕ? ꯁꯤꯖꯥ, ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯆꯠꯂꯨꯅꯨ. ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯌꯥꯝꯕꯣ. ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ. ꯁꯤꯖꯥ, ꯃꯅꯨꯡꯗ ꯋꯥ ꯑꯃ ꯂꯩ. ꯀꯔꯤꯒꯨꯝꯕ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯑꯃꯅꯤ. ꯆꯠꯈꯤꯅꯨ. ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ ꯁꯤꯖꯥ. ꯌꯥꯝꯕꯣ, ꯉꯁꯤꯗꯪ ꯆꯠꯆꯔꯨꯔꯒꯦ. ꯁꯤꯖꯥ, ꯃꯩꯔꯤꯛꯄꯤ ꯑꯃꯗꯒꯤ ꯃꯩꯖꯥꯎꯕꯤ ꯑꯣꯟꯕꯅꯤ. ꯌꯦꯛꯅꯕꯒꯤ ꯂꯥꯂꯣꯡ ꯆꯨꯝꯈꯤꯒꯅꯤ. ꯐꯔꯦ, ꯅꯪꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯆꯠꯂꯨ. ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯨ ꯁꯤꯖꯥ. ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ. ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯨꯋꯥꯡ ꯉꯥꯟꯕ. ꯂꯩꯁꯅꯥ ꯂꯨꯋꯥꯡ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ. ꯆꯠꯇꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯅ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯛꯂꯕ ꯑꯗꯨꯗ ꯈꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯁꯅꯥ ꯂꯤꯀꯣꯟ ꯁꯤꯖꯤꯟꯈ꯭ꯔꯦ. ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯦꯠꯆꯤꯟꯈ꯭ꯔꯦ. ꯊꯥꯗꯣꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯁꯃꯨꯟ ꯑꯣꯏꯅ ꯄꯨꯜꯁꯤꯟꯗꯨꯅ ꯂꯩꯔꯥꯡ ꯀꯌꯥ ꯊꯦꯠꯆꯤꯜꯂꯤ. ꯌꯥꯝꯅ ꯐꯖꯈ꯭ꯔꯦ. ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯏꯕꯦꯝꯃ. ꯁꯅꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯈ꯭ꯔꯦ. ꯃꯅꯥꯏꯁꯤꯡꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯗꯨꯅ ꯊꯧꯔꯛꯂꯤ. ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯈꯔ ꯂꯥꯞꯅ ꯁꯒꯣꯜ ꯒꯥꯔꯤꯗꯨꯕꯨ ꯈꯥꯝꯗꯨꯅ ꯀꯨꯝꯊꯔꯛꯂꯤ. ꯂꯩꯁꯅꯥꯅ ꯅꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯨ, ꯑꯩ ꯀꯨꯏꯔꯛꯑꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡꯅ ꯆꯪꯂꯛꯏ. ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ. ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ. ꯏꯃꯥꯇꯣꯟ! ꯏꯃꯥꯇꯣꯟ! ꯊꯥꯖ ꯏꯁꯣꯟ ꯁꯣꯟꯅ ꯀꯪꯀꯨ ꯈꯨꯗꯨꯅ ꯊꯣꯔꯛꯏ. ꯕꯦꯝꯃ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯏꯃꯥꯇꯣꯟ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ. ꯏꯆꯥꯕꯨ ꯅꯤꯡꯗꯨꯅ ꯀꯧꯕꯅꯤ. ꯏꯃꯥꯇꯣꯟ, ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯔꯦ, ꯆꯥꯔꯦ. ꯏꯆꯥꯗꯅꯦ ꯂꯩꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ. ꯋꯥꯔꯤ ꯋꯥꯇꯥ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯁꯅꯥꯅ ꯏꯃꯥꯇꯣꯟ, ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ. ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯤ. ꯏꯆꯥꯕꯨ ꯀꯔꯤꯗ ꯂꯥꯛꯄꯒꯦ? ꯁꯒꯣꯜ ꯒꯥꯔꯤꯗ ꯂꯥꯛꯏ ꯏꯃꯥꯇꯣꯟ. ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ. ꯏꯃꯥꯇꯣꯟ, ꯌꯥꯔꯅꯤꯗ. ꯅꯁꯥꯒ ꯉꯝꯗꯕꯅꯤ, ꯂꯩꯍꯧꯔꯣ ꯄꯣꯊꯥꯔꯒ. ꯌꯥꯅꯤꯗ. ꯏꯃꯥꯇꯣꯟ ꯑꯗꯨꯝ ꯊꯤꯟꯗꯣꯛꯀꯦ. ꯍꯧꯒꯠꯂꯛꯇꯨꯅ ꯄꯨꯟꯅ ꯊꯣꯔꯛꯂꯤ. ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯥꯖꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯇꯨꯍꯜꯂꯤ. ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯃꯕꯨꯛꯇ ꯊꯥꯡꯉꯗꯨꯅ ꯂꯦꯡꯁꯤꯟꯈ꯭ꯔꯦ. ꯃꯥꯅꯤ, ꯇꯣꯅꯨꯅꯤ. ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯛꯏ. ꯂꯩꯁꯅꯥ ꯌꯥꯝꯅ ꯋꯥꯅ ꯏꯃꯥꯇꯣꯟ, ꯈꯪꯕ꯭ꯔꯥ, ꯑꯩꯕꯨ ꯏꯀꯥꯏꯕ ꯅꯪꯍꯟꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯅꯪꯅ ꯐꯪꯂꯤꯕꯁꯦ. ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯏꯃꯥꯁꯤꯁꯨ ꯑꯩ ꯁꯤꯔꯒ ꯅꯍꯥꯛ ꯍꯤꯡꯒꯅꯤ ꯈꯟꯕ꯭ꯔꯥ? ꯁꯤꯔꯝꯗꯥꯏ ꯌꯧꯔꯕ ꯐꯥꯎꯕꯗ ꯅꯥꯄꯜꯗꯤ ꯂꯦꯞꯇꯦꯅꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯁꯠꯇꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯊꯤꯟꯖꯤꯜꯂꯤ. ꯂꯩꯁꯅꯥ ꯃꯆꯤꯟꯗ ꯏꯈꯦꯡ ꯀꯌꯥ ꯑꯣꯔꯛꯂꯤ. ꯁꯖꯤꯛ ꯈꯣꯝꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯖꯗ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯕ ꯇꯥꯕꯅꯤ. ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ. ꯂꯥꯟꯃꯤꯁꯥ, ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯗ ꯆꯦꯜꯍꯟꯈꯤꯒꯅꯨ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯥꯟꯃꯤ ꯀꯌꯥ ꯀꯣꯏꯁꯤꯜꯂꯛꯂꯤ. ꯂꯨꯋꯥꯡ ꯉꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯀꯨꯝꯈꯠꯇꯨꯅ ꯀꯞꯂꯛꯏ. ꯂꯩꯁꯅꯥ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯍꯥꯏꯕ ꯏꯟꯗꯕꯤꯅꯤ. ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯏꯟꯗꯕꯅꯤ. ꯌꯥꯝꯕꯨꯡ, ꯑꯩ ꯂꯩꯇ꯭ꯔꯁꯨ ꯆꯥꯛ ꯆꯥꯎꯀꯣ. ꯑꯩ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯀꯞꯀꯅꯨꯀꯣ. ꯌꯥꯝꯕꯨꯡ, ꯈꯣꯏꯖꯤ ꯈꯥꯗ ꯃꯤ ꯇꯝꯂꯤꯕ ꯅꯤꯡꯊꯦꯝ ꯁꯅꯥ ꯈꯨꯗꯣꯜ ꯑꯁꯤꯃꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯌꯥꯝꯕꯨꯡ. ꯂꯨꯋꯥꯡ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯍꯥ, ꯑꯩꯒꯤ ꯏꯆꯥ. ꯂꯩꯁꯅꯥ ꯑꯗꯨꯉꯩ ꯂꯨꯋꯥꯡ ꯃꯥꯅ ꯄꯤꯈꯤꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯂꯒ, ꯌꯥꯝꯕꯨꯡ,
ꯑꯁꯨꯝꯅ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯂꯩꯃ ꯁꯤꯖ ꯂꯩꯁꯅꯥ ꯏꯕꯦꯝꯃ ꯑꯍꯦꯟꯕꯤꯗꯣ꯫ ꯊꯋꯥꯏꯒꯤ ꯂꯩꯔꯥꯡ ꯊꯃꯣꯏꯒꯤꯅ ꯃꯕꯦꯝꯃ ꯋꯥꯈꯜꯒꯤꯅ ꯂꯥꯏꯔꯦꯝꯕꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕꯤ ꯂꯩꯃ ꯁꯤꯖ ꯃꯥꯡꯂꯦꯗꯣ ꯊꯋꯥꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯛꯆꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛꯂ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯍꯥꯛꯇꯤ ꯂꯨꯋꯥꯡ ꯀꯞꯂꯛꯂꯦ꯫ ꯁꯤꯖ ꯍꯧꯒꯠꯂꯨ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯂꯛꯅꯔꯤꯕ꯭ꯔꯣ ꯍꯥ? ꯑꯗꯨꯝꯅ ꯅꯍꯥꯛ ꯇꯧꯒꯅꯨ ꯃꯤꯠ ꯄꯥꯡꯉꯣ ꯁꯤꯖ ꯃꯤꯠ ꯄꯥꯡꯉꯣ ꯅꯍꯥꯛ ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯤ ꯍꯥ ꯍꯧꯒꯠꯂꯨ ꯁꯤꯖ ꯍꯧꯒꯠꯂꯣ꯫ ꯊꯥꯖ ꯅꯤꯡꯊꯦꯝ ꯆꯩꯔꯥꯛ ꯐꯪꯂꯅꯤ ꯈꯟꯕꯅ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯀꯞꯁꯤꯟꯅꯔꯛꯏ꯫ ꯏꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯃꯤꯐꯠꯇ ꯑꯅꯤꯁꯤꯅ ꯏꯆꯥꯒꯤ ꯌꯥꯏꯕꯤ ꯂꯧꯕꯅꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯇꯣꯅꯨꯒ ꯁꯖꯤꯈꯣꯝꯕꯤꯒꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡ ꯁꯥꯎꯅ ꯊꯥꯖꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦ ꯃꯤꯐꯠꯇ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔ ꯀꯞꯁꯤꯟꯅꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯇꯥꯠ ꯍꯩꯕꯤ ꯅꯪꯒꯨꯝꯕꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯑꯩ ꯎꯅꯤꯡꯗꯦ ꯁꯤꯟꯊꯔꯛꯀꯅꯨ꯫ ꯇꯣꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯄꯦꯜꯂꯕ꯭ꯔꯣ ꯍꯥ ꯄꯦꯜꯂꯕ꯭ꯔꯣ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯔꯒ ꯅꯪ ꯄꯦꯜꯂꯣ ꯊꯋꯥꯏ ꯑꯃꯠꯇ ꯅꯠꯇꯅ ꯊꯋꯥꯏ ꯑꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ꯫ ꯂꯥꯟꯃꯤꯁꯥ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯍꯨꯝ ꯑꯁꯦ ꯐꯥꯖꯤꯜꯂꯨ ꯑꯗꯨꯒ ꯀꯣꯅꯨꯡꯇꯝꯅ ꯄꯨꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯖꯤꯛꯈꯣꯝꯕꯤ ꯇꯣꯅꯨ ꯊꯥꯖ ꯑꯍꯨꯝꯗꯨ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯍꯟꯈ꯭ꯔꯦ꯫ ꯃꯀꯣꯛꯁꯤꯡꯕꯨ ꯐꯤ ꯑꯃꯨꯕ ꯑꯃꯃꯝꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯨꯋꯥꯡ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯝꯅꯁꯨ ꯌꯦꯡꯕ ꯉꯝꯒꯅꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥꯅꯤ ꯃꯊꯪ ꯃꯊꯪ ꯃꯉꯛ ꯑꯗꯨ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯋꯥꯡ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯁꯅꯥ ꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯤ꯫ ꯆꯪꯉꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯅꯤ ꯃꯥꯡꯗ ꯁꯤꯖ ꯃꯥꯒꯤ ꯂꯩꯇꯦꯡ ꯀꯌꯥꯅ ꯌꯣꯝꯂꯕ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯁꯦꯠ ꯁꯝꯂꯥꯡ ꯃꯥꯕꯨ ꯊꯥꯗꯣꯛ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯕꯨ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯤ꯫ ꯂꯨꯋꯥꯡ ꯇꯥꯟꯅꯔꯛꯏ ꯁꯤꯖ ꯃꯥꯕꯨ ꯃꯅꯥꯛ ꯌꯧꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯈꯨꯗꯤꯡ ꯁꯨꯝ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯂꯨꯋꯥꯡ ꯆꯞ ꯂꯦꯞꯇꯨꯅ ꯄꯤꯔꯥꯡ ꯏꯍꯧꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯁꯤꯖ ꯌꯥꯝꯕꯨꯡ ꯅꯪꯕꯨ ꯇꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯅꯪ ꯆꯠꯈꯤꯅꯨꯕ ꯏꯅꯥꯛꯇꯒꯤ ꯅꯪꯕꯨ ꯆꯠꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏ ꯌꯥꯝꯕꯨꯡ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯖ ꯅꯍꯥꯛ ꯆꯠꯈꯤꯅꯨ꯫ ꯌꯥꯝꯕꯨꯡ ꯑꯩꯗꯤ ꯆꯠꯂꯦꯗꯣ ꯃꯄꯣꯛꯁꯤꯃꯒꯤꯁꯨ ꯍꯜꯂꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯂꯣꯏꯈ꯭ꯔꯦ ꯌꯥꯝꯕꯨꯡ꯫ ꯇꯥꯔꯝꯂꯤꯕ ꯈꯣꯟꯖꯦꯜ ꯎꯔꯝꯂꯤꯕ ꯁꯛꯇꯝ ꯇꯞꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯦꯟꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯤ꯫ ꯅꯥꯆꯣꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯨꯋꯥꯡ ꯉꯥꯟꯕ ꯃꯍꯥꯛꯇꯤ ꯌꯦꯡꯍꯧꯏ ꯂꯨꯋꯥꯡ ꯃꯥꯕꯨ ꯀꯞꯇꯨꯅ ꯂꯩꯁꯅꯥ ꯏꯕꯦꯝꯃ꯫ ꯌꯥꯝꯕꯨꯡ ꯈꯝꯅꯥꯏꯗ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯥꯝꯕꯨꯡꯕꯨ ꯌꯦꯡꯈꯤꯒꯅꯤ ꯅꯅꯥꯛꯇ ꯂꯥꯛꯄꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯌꯥꯝꯕꯨꯡ